ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯃꯥꯏ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯅ ꯍꯧꯔꯛꯏ꯫ ꯃꯄꯥꯕꯨꯡ ꯗꯣꯔꯦꯟ ꯈꯨꯟ ꯑꯗꯨꯒꯤ ꯃꯆꯦꯡ ꯆꯥꯕ ꯃꯔꯜꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯖꯕ ꯑꯃꯗꯤ ꯈꯨꯟꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯗꯣꯔꯦꯟ ꯍꯥꯏꯅ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯅꯤꯃꯥꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯗꯣꯔꯥꯅꯤ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯇꯟꯒꯟꯗꯕꯤ ꯃꯆꯥꯒꯤ ꯃꯁꯨꯒꯤ ꯌꯥꯝꯅ ꯈꯟꯕꯤ ꯆꯦꯛꯁꯤꯟꯅ ꯈꯣꯏꯖꯤꯟꯅ ꯌꯨꯝꯕꯥꯟ ꯍꯩꯕꯤ ꯃꯃꯥ ꯑꯃꯁꯨꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯗꯣꯔꯦꯟꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯁꯨ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯃꯔꯜ ꯃꯊꯨꯝ ꯀꯌꯥ ꯇꯥꯟꯁꯤꯜꯂꯤ꯫ ꯃꯆꯥ ꯑꯍꯨꯝꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯃꯨꯍꯤꯅꯤ, ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯇꯤꯀꯦꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯤꯃꯥꯏꯅꯤ꯫ ꯃꯨꯍꯤꯅꯤ ꯑꯃꯗꯤ ꯇꯤꯀꯦꯟꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ꯫ ꯅꯤꯃꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤ꯫ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯗꯣꯔꯦꯟ ꯍꯣꯏꯗ ꯁꯦꯟꯗꯣꯏ ꯄꯤꯕ ꯈꯨꯟꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯗꯣꯔꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯗꯥꯗꯥ, ꯑꯁꯨꯝꯅ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯤꯊꯣꯛꯄꯤꯔꯛꯄꯁꯤ꯫ ꯑꯩꯁꯨ ꯁꯦꯟꯗꯣꯏ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛ ꯆꯂꯥꯏꯖꯔꯤꯕꯅꯤꯗꯣ꯫ ꯐꯔꯦ ꯐꯔꯦ ꯗꯥꯗꯥ, ꯃꯇꯨꯡꯗꯁꯨ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨ꯫ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯏꯕꯨꯡꯉꯣ ꯗꯣꯔꯦꯟ, ꯅꯪ ꯇꯥꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯅꯣꯡꯃ ꯆꯣꯟꯊꯕꯁꯤ꯫ ꯉꯔꯥꯡꯗꯣ ꯅꯨꯃꯤꯠ ꯐꯠꯇꯦꯅ ꯅꯅꯦꯅ ꯍꯦꯛꯇ ꯌꯥꯗꯦꯗꯣ, ꯐꯩꯒ ꯐꯠꯇꯦꯒꯅ꯫ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛꯁꯤꯗꯤ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯤ ꯏꯕꯨꯡꯉꯣꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯛꯁꯤꯔꯅ꯫ ꯀꯔꯤ ꯋꯥꯐꯝꯕꯨ ꯑꯣꯏꯔꯕꯅꯣ ꯗꯥꯗꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗ ꯂꯩꯈꯤꯕ ꯄꯥꯠꯀꯤ ꯂꯧꯐꯝꯗꯣ ꯑꯗꯨ ꯅꯪ ꯇꯥꯗ ꯎꯖꯔꯒꯦ, ꯑꯗꯨꯒ ꯐꯧꯗꯣ ꯏꯕꯨꯡꯉꯣꯗ ꯆꯍꯤꯒꯤ ꯁꯣꯏꯗꯅꯕ ꯀꯥꯖꯔꯒꯦ ꯍꯥꯏꯕꯕꯨ꯫ ꯍꯣꯏ ꯗꯥꯗꯥ, ꯈꯟꯅꯁꯤ꯫ ꯑꯗꯨꯒꯤ ꯂꯧꯐꯝꯗꯣ ꯑꯩꯅꯁꯨ ꯄꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯇꯥꯗꯅ ꯍꯧꯗꯣꯔꯛꯏꯁꯦ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯤ ꯋꯥꯐꯝꯁꯤ꯫ ꯇꯥꯗ ꯍꯦꯛꯇ ꯎꯕꯤꯔꯣ ꯂꯧꯐꯝꯗꯣ꯫ ꯑꯗꯨꯕꯨꯅꯤ ꯗꯥꯗꯥ, ꯗꯣꯔꯦꯟꯒꯤꯗꯤ ꯍꯥꯏꯅꯈꯤꯕ ꯁꯣꯏꯕꯗꯤ ꯌꯥꯗꯦꯀꯣ ꯗꯥꯗꯥ꯫ ꯐꯧꯕꯣꯠ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤꯗ ꯀꯥꯕꯤꯔꯛꯄ ꯇꯥꯔꯤꯗꯣ꯫ ꯐꯒꯅꯤ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯨꯗꯤ ꯅꯪ ꯇꯥꯗꯃꯨꯛ ꯌꯧꯔꯒꯦꯗꯣ꯫ ꯐꯅꯤ ꯐꯅꯤ ꯗꯥꯗꯥ, ꯅꯅꯥꯎ ꯂꯩꯖꯍꯧꯔꯦ꯫ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯗꯣꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯗꯣꯔꯥꯅꯤꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯃꯃꯥ ꯗꯣꯔꯥꯅꯤ, ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯅꯆꯥ ꯅꯨꯄꯥ ꯅꯤꯃꯥꯏꯗꯨꯕꯨ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯣ ꯍꯥꯏꯈꯤꯕꯗꯨꯕꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯤꯃꯥꯕꯨ? ꯀꯗꯣꯝ ꯂꯩꯈ꯭ꯔꯒꯦꯅꯦꯍꯦ? ꯎꯗꯦꯅꯦꯍꯦ ꯃꯗꯨꯕꯣ꯫ ꯍꯣ ꯇꯥꯔꯦ꯫ ꯂꯣꯏꯔꯤꯁꯤ ꯁꯤꯗ ꯂꯩꯔꯤ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯏꯆꯥꯗꯣ ꯌꯥꯝꯅꯕꯨ ꯋꯥꯔꯝꯂꯅꯤ꯫ ꯃꯍꯩꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯖꯈ꯭ꯔꯕ ꯂꯥꯏꯔꯤꯛꯇ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛ ꯄꯥꯈꯣꯟ ꯀꯣꯏꯊꯥ ꯊꯥꯕꯤꯔꯦ ꯍꯟꯗꯛꯇꯤ ꯏꯆꯥꯗꯣ꯫ ꯍꯥꯏ, ꯇꯧꯍꯟꯗꯕ ꯌꯥꯗꯕꯅꯤꯅꯦꯍꯦ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯨ ꯀꯔꯝꯅ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯕ ꯌꯥꯗꯦ꯫ ꯃꯍꯩꯒꯤ ꯊꯥꯛꯅ ꯋꯥꯡꯅ ꯇꯝꯂꯨꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ꯫ ꯑꯗꯨꯅꯅꯤ ꯃꯥꯕꯨ ꯑꯩꯅ ꯊꯕꯛ ꯀꯌꯥ ꯁꯤꯟꯅꯔꯤꯕꯁꯤ꯫ ꯍꯣ ꯑꯗꯨꯕꯣꯕ, ꯏꯆꯥꯁꯨ ꯂꯣꯏꯅ ꯍꯩꯔꯕꯅꯤ, ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯌꯦꯡꯉꯨ, ꯊꯥꯏꯅ ꯆꯦꯡ ꯇꯛꯂꯝꯃꯤ ꯆꯀ꯭ꯔꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯗꯒꯤ ꯆꯦꯡ ꯇꯛꯅꯕ ꯁꯦꯝꯗꯨꯅ ꯋꯥꯗꯅ ꯆꯦꯡ ꯃꯌꯥꯝ ꯇꯛꯂꯤꯕꯁꯤ꯫ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯈꯨꯠ ꯃꯁꯥꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ, ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯂꯤꯗꯣ ꯅꯆꯥꯅꯨꯄꯥꯗꯤ꯫ ꯍꯩꯃꯥ, ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯂꯥꯛꯑꯣ ꯅꯈꯨꯠꯀꯗꯣ ꯍꯥꯝꯗꯣꯔꯛꯑꯣ꯫ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯛꯄꯤꯔꯛꯂꯒꯦ ꯂꯥꯛꯑꯣ꯫ ꯏꯆꯥ ꯋꯥꯔꯝꯂꯅꯤꯗꯣ꯫ ꯋꯥꯗꯦꯗ ꯏꯃꯥ, ꯍꯛꯆꯥꯡ ꯁꯥꯖꯦꯟ ꯑꯣꯏꯅ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ꯫ ꯄꯥꯕꯣ, ꯉꯁꯤꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯏꯃꯥꯟꯅꯕ ꯐꯥꯜꯒꯨꯅꯤ ꯍꯣꯏꯒ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯇꯧꯕ ꯂꯩ꯫ ꯅꯆꯥꯒꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ, ꯁꯦꯜ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯧꯀꯣ, ꯑꯔꯦꯝꯕꯗ ꯁꯦල් ꯂꯣꯏꯁꯤꯟꯒꯅꯨ꯫ ꯅꯃꯥꯟꯅꯕꯅꯤꯅ ꯁꯨꯅꯤꯡꯗꯕ ꯉꯥꯛꯇ ꯍꯦꯛ ꯇꯤꯟꯅꯔꯗꯅ꯫ ꯁꯦꯜꯒ ꯌꯥꯝꯅ ꯂꯩꯇꯦꯀꯣ, ꯌꯥꯝ ꯄꯤꯕ ꯉꯝꯂꯣꯏ ꯑꯩꯗꯤ꯫ ꯍꯧꯔꯛꯂꯗꯧꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯂꯤꯛꯄꯁꯤ꯫ ꯄꯥꯛꯁꯤꯗꯣ ꯀꯣꯜꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯅꯤ ꯄꯥꯛꯁꯤ ꯑꯁꯤ꯫ ꯅꯣꯡꯃꯇ ꯄꯥꯏꯔꯨꯕꯒ ꯌꯥꯄꯣꯟꯇꯦ꯫ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯈꯤꯗꯧꯕꯁꯤ ꯃꯉꯥꯏ꯫ ꯏꯆꯥꯁꯤꯗꯤ ꯄꯤꯖꯅꯤꯗ꯫ ꯏꯆꯥꯗꯤ ꯉꯥꯎꯁꯤꯟꯅꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅꯤ ꯏꯃꯥ,
ꯏꯀꯣꯏ ꯕꯥꯕꯨꯁꯤ ꯌꯥꯝ ꯂꯤꯛꯏꯗ ꯑꯩꯅ ꯃꯤꯔꯝꯗ ꯂꯥꯞꯅ ꯏꯍꯩ ꯇꯝꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯔ ꯀꯣꯏꯊꯣꯛꯀꯦ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯀꯌꯥꯁꯦ ꯌꯦꯡꯅꯤꯡ ꯇꯧꯕꯅꯤ ꯍꯣꯏ ꯅꯪꯅ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯅꯕꯅꯤ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯕꯁꯤ ꯃꯤꯔꯝꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯒꯗꯧꯔꯤꯕꯅꯤ ꯏꯄꯥꯅ ꯂꯧꯃꯤ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅ ꯈꯣꯏꯗꯤ ꯑꯣꯏꯍꯟꯅꯤꯡꯕ ꯅꯠꯇꯦꯗꯣ ꯅꯌꯥꯝꯕꯗꯤ ꯂꯧꯁꯤ ꯎꯗꯨꯅ ꯂꯩꯔꯅꯤꯅ ꯃꯍꯩ ꯃꯈꯥ ꯇꯝꯊꯧ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦꯗꯣ ꯃꯥꯅ ꯃꯥ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥꯅꯤꯀꯣ ꯑꯇꯣꯝꯕ ꯏꯄꯥꯒꯤ ꯊꯥꯖꯕꯁꯦ ꯅꯪꯅ ꯃꯥꯡꯍꯟꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯅꯆꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅꯤꯗꯅ ꯑꯐꯕ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯅꯁꯥꯗꯣ ꯆꯥꯝꯊꯣꯛꯆꯔꯨꯔꯣ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯅꯤꯃꯥꯏ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯐꯥꯜꯒꯨꯅꯤꯒ ꯂꯣꯏꯅꯅ ꯈꯨꯟ ꯊꯪꯅꯕꯗ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯐꯥꯜꯒꯨꯅꯤꯅ ꯏꯇꯥꯎ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯐꯖꯩ ꯏꯇꯥꯎ ꯑꯩꯗꯤ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯟꯅ ꯍꯧꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯦꯡꯕ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯖꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯋꯥꯈꯜꯒ ꯑꯗꯨ ꯏꯇꯥꯎ ꯃꯐꯝꯁꯤ ꯐꯖꯕꯇ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯐꯖꯕ ꯀꯌꯥꯁꯨ ꯂꯩꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯅꯦꯍꯟ ꯂꯩꯕꯅꯤꯅ ꯈꯔ ꯇꯣꯏꯅ ꯆꯠꯂꯦꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯅꯪꯒꯤ ꯃꯤꯠꯇꯣ ꯐꯖꯕꯇꯅꯤ ꯎꯔꯝꯗꯣꯏꯁꯤ ꯅꯪꯒꯤ ꯍꯧꯅꯕꯤꯅꯤ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯌꯦꯡꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯐꯖꯕ ꯄꯥꯝꯗꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯦ ꯒꯥꯏꯗꯨꯗꯤ ꯑꯦꯔꯥ ꯃꯗꯨ ꯆꯤꯟꯒꯤ ꯋꯥꯅꯤ ꯏꯇꯥꯎ ꯁꯤꯁꯦ ꯃꯅꯨꯡꯗꯗꯤꯀꯣ ꯂꯣꯏꯅ ꯄꯥꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯀꯦꯗꯅ ꯅꯤꯡꯊꯤꯖꯕꯤ ꯆꯤꯡꯍꯤ ꯃꯅꯝ ꯅꯝꯕꯤ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯉꯥꯎꯖꯩ ꯃꯁꯛ ꯐꯅ ꯊꯤꯔꯁꯨ ꯁꯝꯅ ꯆꯤꯡꯈꯠꯂꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯏꯇꯥꯎ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯂꯥꯛꯑꯦ ꯃꯤ ꯌꯧꯁꯤꯜꯂꯛꯇꯧꯔꯤ ꯌꯧꯔꯛꯂꯦ ꯍꯩꯁ ꯁꯣꯝꯒꯁꯤ ꯈꯔꯝꯇ ꯁꯦꯝꯖꯤꯟꯒꯦ ꯎꯅꯗꯕ ꯐꯅꯃꯛ ꯀꯨꯏꯔꯦ ꯊꯤꯖꯤꯜꯂꯦ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯏꯇꯥꯎ ꯑꯩ ꯁꯝꯒꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯅꯇꯥꯎꯁꯤ ꯀꯝꯗꯧꯒꯦꯕ ꯏꯁ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯣ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗꯦ ꯏꯇꯥꯎꯗꯩ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯀꯔꯝꯕꯅꯣ ꯅꯪꯒꯤꯁꯤꯕꯨ ꯏꯇꯥꯎ ꯇꯨ ꯑꯥꯗꯩ ꯑꯣꯏ ꯊꯪꯕ ꯀꯨꯆꯨ ꯃꯛꯇꯛ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯔꯤꯕꯤ ꯊꯔꯤꯛ ꯑꯁꯤꯅꯤ ꯏꯇꯥꯎ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏꯅꯤ ꯏꯇꯥꯎ ꯅꯪꯒꯤꯅ ꯑꯁꯤ ꯍꯦꯛꯇ ꯇꯧ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤꯔ ꯈꯪꯗꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦꯗꯩꯗꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏ ꯌꯧꯔꯛꯂꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯐꯥꯜꯒꯨꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛꯇꯤ ꯅꯨꯡꯁꯤꯅꯕ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯤ ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯎꯅꯗꯦ ꯉꯁꯤꯗꯤ ꯐꯥꯜꯒꯨꯅꯤꯅ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯐꯥꯜꯒꯨꯅꯤꯅ ꯌꯥꯝ ꯊꯦꯡꯉꯤꯗ ꯑꯩꯈꯣꯏꯗꯤ ꯉꯥꯏꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯜꯂꯁꯤꯔ ꯐꯥꯎ ꯈꯜꯂꯝꯂꯕꯅꯤ ꯊꯥꯔꯤꯛꯅ ꯀꯩꯁꯨ ꯀꯩꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯇꯥ ꯐꯥꯜꯒꯨꯅꯤ ꯅꯣꯏꯒꯤ ꯏꯇꯥꯎ ꯑꯃ ꯄꯨꯔꯛꯀꯅꯤ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯍꯩ ꯁꯍꯔꯗ ꯂꯥꯏꯔꯤꯛꯀ ꯇꯝꯃꯣꯏ ꯍꯥꯏꯕꯗꯨꯔꯣ ꯑꯧ ꯃꯥꯅꯤ ꯏꯇꯥꯎꯁꯤꯅꯤ ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯍꯩꯈ꯭ꯔꯕ ꯒ꯭ꯌꯥꯟꯒꯁꯦ ꯁꯨꯠꯇ ꯑꯩꯒꯝꯅ ꯇꯥꯕꯅꯤ ꯃꯥꯁꯨ ꯁꯛ ꯈꯪꯅꯧ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯅꯤꯃꯥꯏ ꯀꯧꯕꯅꯤ ꯅꯣꯏ ꯏꯇꯥꯒꯁꯨ ꯈꯪꯅꯍꯜꯂꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯃꯥꯏ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯕꯥꯛ ꯂꯩ ꯌꯥꯝ ꯐꯖꯩ ꯑꯈꯥꯡꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯌꯥꯏ ꯐꯖꯩ ꯑꯈꯥꯡꯀꯟꯕꯤꯁꯨ ꯃꯥꯜꯂꯤ ꯐꯥꯜꯒꯨꯅꯤꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪ ꯂꯩꯕꯥꯛ ꯂꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯊꯥꯔꯤꯛ ꯏꯕꯥꯅꯤꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯒꯦꯕ ꯊꯥꯔꯤꯛꯅ ꯇꯥ ꯐꯥꯜꯒꯨꯅꯤ ꯀꯨꯏꯅ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯡ ꯊꯣꯛꯂꯛꯂꯗꯤ ꯆꯩꯅꯤꯀꯣ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯕꯨꯡꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤꯀꯣ ꯀꯤꯗ ꯇꯧꯖꯅꯨ ꯍꯣꯏ ꯀꯨꯏꯔꯣꯏꯗ ꯑꯁꯨꯝꯅ ꯐꯥꯜꯒꯨꯅꯤ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯅꯤꯃꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯒꯁꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯅꯤꯃꯥꯏꯅ ꯂꯩꯕꯥꯛ ꯂꯩꯗꯤ ꯃꯍꯩꯒꯤ ꯊꯥꯛꯁꯤ ꯀꯗꯥꯏ ꯐꯥꯎ ꯇꯝꯕꯤꯔꯤꯒꯦ 4 ꯁꯨꯕ ꯇꯥꯡꯀꯛ ꯐꯥꯎ ꯇꯝꯖꯔꯤ ꯁꯣꯝꯗꯤ ꯑꯩꯅ ꯈꯔꯗꯤ ꯍꯦꯜꯂꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯔꯗꯨꯅ ꯑꯋꯥꯡꯕ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯄꯔꯤꯈ꯭ꯌꯥ ꯑꯃ ꯊꯥꯈ꯭ꯔꯦ ꯃꯗꯨꯅ ꯈꯜꯂꯛꯂꯕꯗꯤ ꯃꯍꯩ ꯇꯝꯕ ꯃꯤꯔꯝꯗ ꯆꯠꯈ꯭ꯔꯅꯤ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯝꯕꯒꯥꯏꯗꯣ ꯐꯪꯒꯗꯕ ꯃꯥꯟꯗꯔꯤ ꯑꯗꯨꯝꯅꯁꯨ ꯈꯟꯅꯨꯗ ꯀꯔꯤꯒꯤ ꯇꯝꯕ ꯉꯝꯂꯣꯏꯗ꯭ꯔꯤꯅꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯤꯒꯦ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯁꯨꯅ ꯂꯩꯖꯔꯤ ꯏꯕꯨꯡ 3 ꯏꯆꯦ 2ꯒꯅꯤ ꯑꯩꯅ ꯑꯇꯣꯝꯕꯤ ꯏꯕꯨꯡ 3ꯗꯤ ꯃꯌꯨꯝ ꯄꯥꯜꯂꯤ ꯏꯆꯦ 2ꯁꯨ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒ ꯑꯩꯒ ꯈꯛꯇ ꯉꯥꯏꯔꯤ ꯀꯨꯏꯗ꯭ꯔꯤ ꯏꯆꯦꯁꯤꯡ ꯂꯨꯍꯣꯡꯈꯤꯕꯁꯨ ꯐꯩ ꯑꯗꯣ
ꯋꯥꯐꯝ ꯑꯃ ꯍꯪꯅꯤꯡꯕ ꯑꯩꯁꯦ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯌꯥꯅꯤ ꯍꯥꯏꯕꯤꯌꯣ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕ ꯑꯔꯦꯞꯄꯒ ꯂꯩꯕꯤꯔꯕ꯭ꯔꯅ ꯍꯪꯖꯅꯤꯡꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯗꯤ ꯊꯝꯕꯤꯒꯦ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯥꯜꯒꯨꯅꯤꯅ ꯍꯦꯛ ꯀꯧꯁꯤꯜꯂꯛꯏ ꯇꯥꯟ ꯆꯥꯗꯕ ꯃꯇꯥꯎꯒꯤ ꯃꯇꯧꯁꯤꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯃꯁꯤꯗꯤꯕ ꯐꯔꯛ ꯐꯨꯏꯗ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯋꯥꯈꯜꯗ ꯐꯥꯜꯒꯨꯅꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯁꯥꯟꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯦ ꯍꯜꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯍꯟꯅꯕ ꯇꯧꯔꯁꯤ ꯊꯥꯔꯦ ꯂꯩꯕꯥꯛꯂꯦ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯥꯎ ꯐꯥꯜꯒꯨꯅꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯤꯃꯥꯏ ꯏꯇꯥꯎ ꯐꯥꯜꯒꯨꯅꯤ ꯍꯣꯏ ꯏꯇꯥꯎꯕꯨ ꯂꯩꯇꯕ꯭ꯔꯣ ꯍꯩꯃ ꯏꯇꯥꯎ ꯂꯥꯛꯏꯔꯣ ꯀꯩ ꯂꯩꯔꯒꯦ ꯀꯥꯈꯠꯂꯣ ꯐꯝꯁꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ ꯑꯩꯁꯦ ꯅꯪꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯏꯅꯤ ꯌꯥꯏ ꯇꯥꯟꯅꯁꯤ ꯀꯔꯤ ꯃꯇꯥꯡꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯅꯍꯥꯟ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯋꯥꯉꯥꯡ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅꯇ ꯂꯩꯔꯦ ꯑꯩꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯏꯇꯥꯎ ꯑꯗꯣ ꯑꯩꯒꯤ ꯌꯥꯅꯕ ꯅꯪ ꯈꯔ ꯑꯝꯇ ꯍꯥꯏꯅꯕꯤꯒꯦꯔꯥ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯑꯝꯇ ꯀꯣꯏꯔꯛꯇꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯁꯨ ꯂꯩꯔꯛꯇꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯉꯥꯟꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯏꯇꯥꯎ ꯑꯦꯔꯥ ꯏꯇꯥꯎꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯅꯇꯥꯎ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯗꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯁꯤ ꯍꯣꯏ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯐꯥꯜꯒꯨꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛꯅ ꯁꯤꯟꯗꯨꯅ ꯅꯤꯃꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩ ꯅꯨꯡꯁꯤꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯃꯇꯝꯅꯤ ꯅꯤꯃꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩ ꯈꯨꯜ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯎꯅꯔꯝꯃꯤ ꯂꯩꯕꯥꯛꯂꯩ ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯨ ꯅꯪꯒꯤ ꯁꯛꯇꯝꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯁꯤꯗ ꯏꯔꯛꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯤ ꯅꯪꯅꯁꯨ ꯍꯦꯟꯗꯦ ꯑꯩꯅꯁꯨ ꯇꯥꯗꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯇꯥꯅꯤꯃꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯖꯗꯦ ꯇꯥꯗꯒꯨꯝꯅ ꯏꯍꯦꯛ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯇꯝꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯌꯦꯡꯋꯥꯏ ꯏꯀꯨ ꯏꯅꯦꯝꯅ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯅ ꯃꯤꯄꯥꯏꯖꯩ ꯇꯨꯡꯒꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯃꯔꯥ ꯂꯩꯖꯗꯕ ꯋꯥꯈꯜꯕꯨ ꯋꯥꯍꯟꯕꯗꯤ ꯆꯨꯝꯗꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯂꯩꯕꯥꯛꯂꯩ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯅ ꯊꯧꯅꯥ ꯂꯩ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯀꯟꯕ ꯂꯩꯕꯥꯛꯁꯤꯗꯒꯤ ꯅꯧꯅ ꯃꯌꯣꯟ ꯆꯣꯡꯈꯠꯇꯨꯅ ꯂꯩꯕꯥꯛꯀꯤ ꯑꯀꯟꯕ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯍꯧꯏ ꯑꯈꯥꯡ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯕꯅꯤ ꯂꯩꯕꯥꯛꯂꯩ ꯏꯃꯥ ꯄꯥꯕꯨꯡꯒꯤꯗꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯉꯥꯛ ꯁꯦꯟꯕ ꯍꯩꯕꯤ ꯑꯗꯨꯒꯨꯝꯕ ꯃꯃꯧꯅꯤ ꯄꯥꯝꯖꯕ ꯑꯩꯁꯨ ꯃꯗꯨ ꯈꯪꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯃꯒꯨꯟ ꯃꯌꯥꯝꯗꯣ ꯂꯩꯅꯕ ꯑꯃꯗꯤ ꯋꯥꯈꯜꯗ ꯈꯟꯅꯕ ꯍꯣꯠꯅꯖꯒꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯌꯥꯝꯗꯣ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ ꯗꯣꯔꯦꯟ ꯑꯃꯗꯤ ꯗꯣꯔꯥꯅꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯔꯦꯟꯅ ꯃꯃꯥ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯆꯥ ꯅꯨꯄꯥꯅꯤ ꯃꯥꯏꯅ ꯀꯣꯏ ꯈꯪꯅꯩ ꯍꯥꯏꯕ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯒꯨꯝ ꯇꯧꯏꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯤꯕꯨ ꯅꯨꯄꯤ ꯀꯣꯏꯕꯒ ꯍꯩꯕ ꯖꯥꯠꯂꯕ ꯃꯥꯕꯨ ꯑꯩꯕꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁ ꯀꯅꯥꯅ ꯀꯗꯥꯏꯗ ꯇꯝꯃꯛꯇꯅ ꯇꯥꯔꯤ ꯋꯥꯅꯣ ꯑꯗꯨꯅ ꯇꯥꯒꯟꯈ꯭ꯔ ꯄꯣꯠꯅꯤ ꯁꯦꯟꯗꯣꯏ ꯁꯥꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯒꯦꯗꯤ ꯀꯩ ꯀꯥꯟꯗꯕꯗ ꯀꯣꯏꯕꯨ ꯀꯣꯏꯔꯕꯗꯤ ꯐꯩ ꯍꯥꯏꯔꯤꯅꯦ ꯑꯩꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯗꯅ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯒ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯛꯂꯦ ꯀꯥꯏꯅ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯦ ꯏꯃꯥ ꯏꯄꯦꯝ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯏꯁꯥꯒꯁꯦ ꯍꯥꯏ ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯅꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯝꯕ ꯁꯥꯒꯩꯒꯤ ꯀꯣꯂꯨꯞꯅꯣ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯗꯕ ꯁꯥꯒꯩꯗꯒꯤꯒ ꯑꯣꯏꯔꯝꯂꯕꯗꯤꯀꯣ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯕꯒ ꯉꯝꯂꯣꯏꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣ ꯅꯆꯥꯗꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯥꯅꯤꯒꯤ ꯃꯥꯏ ꯆꯣꯝꯅꯅꯕ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯗ ꯄꯪꯈꯟꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯍꯌꯦꯡ ꯅꯨꯄꯤ ꯂꯩꯔꯀꯥꯟꯗ ꯀꯣꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯀꯣꯏꯗꯦ ꯂꯥꯡꯗꯦꯕꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯃꯌꯥꯝꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯏꯆꯥꯁꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯛꯁꯤꯒ ꯊꯝꯚꯧ ꯃꯥꯟꯕꯤ ꯃꯃꯥꯏꯕꯤ ꯑꯃ ꯅꯨꯡꯁꯤꯕꯤ
ꯅꯪꯇꯒꯤ ꯏꯆꯥꯔꯣ ꯑꯩꯒꯤꯁꯨ ꯅꯤꯅꯦ ꯃꯌꯥꯝꯕꯗꯨꯁꯨ ꯃꯈꯥꯒꯤ ꯂꯧꯗ ꯌꯨꯝ ꯁꯥꯈꯤꯕꯗꯒꯤ ꯁꯣꯝꯗꯒ ꯂꯥꯛꯈꯤꯗ꯭ꯔꯤ ꯏꯁꯨꯁꯤꯡꯗꯨꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯠꯊꯣꯛꯂꯨꯈꯤꯒꯦ ꯃꯣꯏꯔꯣꯝꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏꯗ ꯒꯨꯟꯗꯥ ꯐꯗꯥ ꯇꯧꯗꯨꯅ ꯂꯩꯕ ꯄꯥꯈꯪ ꯈꯔ ꯂꯥꯛꯇꯨꯅ ꯊꯥꯔꯤꯛ ꯂꯩꯕꯥꯛꯂꯩ ꯑꯅꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗ ꯀꯥꯔꯟ ꯍꯦꯛ ꯇꯥꯁꯤꯜꯂꯛꯏ ꯊꯣꯝꯕꯅ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥꯅꯤꯕꯨ ꯉꯥꯏꯍꯥꯛꯇꯪ ꯈꯣꯡꯀꯥꯞꯇꯣ ꯂꯦꯞꯄꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯒꯗꯕꯤ ꯅꯪꯕꯨꯅꯦ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥꯒꯤ ꯃꯃꯧ ꯂꯩꯕꯥꯛ ꯂꯩ ꯍꯣ ꯑꯈꯥꯡ ꯀꯟꯕꯤ ꯈꯥꯕꯅ ꯋꯥꯔꯤ ꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯤꯍꯦ ꯏꯇꯥꯎ ꯃꯥꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯊꯣꯝꯕꯗ ꯂꯩꯖꯕ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯂꯩꯕꯦꯝꯃ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯪꯕꯨ ꯄꯥꯝꯖꯕꯁꯤꯗꯤ ꯇꯨꯝꯕ ꯐꯥꯎ ꯅꯪꯒꯤ ꯃꯤꯡ ꯁꯣꯜꯂꯤꯕꯅꯤꯅꯦ ꯁꯛꯇ ꯍꯥꯏꯔꯤ ꯀꯩꯁꯨ ꯋꯥꯠꯄ ꯅꯠꯇꯦ खरा केंगलब मचिन खरा तुमजबई वातनी हा करी हाइगे हेरा इताउगिदु कया फजदेदा असिंगमने लेबाकले ऐसे नंगबु यामना पामजरबनी थारिकना ताथोंबा लेकाई बुंगनी फरसु फत्रसु काहिनबु वासु पंगांग दंगांगसिन बिरकनो हाय थारिक हाइबी मैतत्पी मानबी नंगोंदनती खोई ताउना हाइरिसे नंगिना मानबी सखेनबिसिदनी लेबाक लेना लेकाई नचनचेबु मिटिंग चुमना येंगबा ngamdaba noisidi nachane gamta leitabro nakhoine ibungni ngakpi senbigedra hairaga noina dum hena kirine khoide tathomba nachane da nataba miting yengano aigi su ibung sathiba lei haibase kaudaba phai hai noiga khoiga sagai manadeko nangbu khoi mana pabungna popasu nate ichani ga khanba ngamjare khoide natrani taw khaba mani taw ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯈꯟꯕꯒ ꯉꯝꯂꯣꯏ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯤꯃꯥꯏ ꯑꯃꯗꯤ ꯐꯥꯜꯒꯨꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯤꯃꯥꯏꯅ ꯂꯩꯔꯥꯡꯒꯤ ꯂꯩꯈꯣꯡ ꯁꯪꯕ ꯈꯣꯏꯃꯨ ꯂꯩꯅ ꯂꯩꯔꯥꯡꯒꯤ ꯂꯩꯈꯣꯡ ꯁꯪꯕ ꯈꯣꯏꯃꯨ ꯂꯩꯅ ꯂꯩꯔꯥꯡꯒꯤ ꯅꯥꯄꯗ ꯀꯔꯦꯝꯅꯅ ꯉꯪꯂꯤꯕ ꯂꯝꯗꯟꯒꯤ ꯈꯟꯕ ꯈꯣꯏꯃꯨꯗꯨꯗꯤ ꯂꯩꯈꯣꯡ ꯁꯪꯂꯤꯕ ꯈꯣꯏꯃꯨ ꯑꯣꯏꯅ ꯂꯦꯝꯅ ꯊꯥꯒꯅꯤ ꯈꯟꯕ꯭ꯔꯥ ꯐꯥꯜꯒꯨꯅꯤꯅ ngasai makai tagina tabani karigino ichan anisida karan tarisibo thombana hai kodumdagi lamgi chiklano anisina aikhoi swaigidi mandibu thomba aina khangdabu pakang amatta aikhoi khunda leite khabana hey angang ani noi chalhor aikhoi natai masinga wari tawriko yelakana swaida ari emada chei chadana tokani noyam phawbro ha ngamthokna si haibro nimaina अदु बटारदी असी हाइदुना किन्ना थिंजिल्ली फुजिन बाहौरई खाबा सोकपदुदा थोंबना अमुक निमाइदा फुगे हाइना तौरई फाल्गुनीना थोंबगी मख्वांगदा कोंदुना याली मखोइ नुपा मसेन फुदनबा हौरी मतौ अदु उबदा नुपी अनि खक्तु पाखतली खामदोकचरी मखोइ अनिसु अमना अमदा कौदना लेबाक लेना अस कमाइ तौदोइनो इता थारी अइदे पाखतपनि याद्रे थारिकना अदुनी मीता ताफागुनी तो ओसे तानी माई नोइबम द तो ओगैदोगे एखोइगी माइसु खरि येंगबियु कैदोगे नोइबो लेबाक लेना तानी माई तो ओसे अइगी माइसु खरि येंगबियु थोंबा अमदि खाबदो साथीना फुबदगी नादुना अदुम चेनख्रि निमाई होइसु नुपी सिंगना खामलकपदुदा तोकली निमाइना उशितबु याब्रो मोइना चोखत्तबा लेबाक लेना लेकाइगी गुंडा ngaktani warakpinaba leitrabani moise चलसी ताओ नोइनी सियम चंगो चलो अदुगा ए होरे नुंगदांग लाकनी नंग थोलो नोइ थोंगालद सोइबि यारोय इताओ चची अपता वा हाइबा लोइहौदे चटखिबना हाली पाखतली करिगिनो नुंगदांग थोकलो हाइरमलिबसे खनबदा हाइनखिबा मतुंग इन्ना निमाई अमदि फाल्गुनी लाकलम्मी फाल्गुनीना इताओ थोकपु थोकलकद्र तौरिसिबो अइदि सुम कीबा मबु याउसिले लेबाक ले होइगी मबुंग साथीबा मसु लei हाइबनी इताउ हल्लसिबा हयेंग ओइना नुंगदांग वैरम चेलोबा इताउ मा सोइदना थोलकनी मागी थमोइ मसक ऐ खंगी ngaihaktanga gaisi ai wakalse leita pham khanglaroi mabu inakta thamaga senarage khalli handaki sina so ahan banati leibak leina pawdam dami aina yaushindabani moi lekai mabung oibududa adubu sum henjuli aina tawse matamudi chaphatri uining boy risanoi taw ngasidi
ꯂꯩꯕꯥꯛ ꯂꯩꯄꯨꯗꯅ ꯌꯨꯝ ꯍꯜꯂꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄ꯭ꯔꯥꯗꯣ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯂꯒ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏꯕꯁꯤ ꯂꯩꯕꯥꯛ ꯂꯩ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯂꯩꯕꯥꯛ ꯂꯩꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤꯅ ꯂꯩꯕꯥꯛ ꯂꯩ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤ ꯅꯪꯕꯨ ꯉꯥꯏꯕ ꯀꯨꯏꯔꯕꯅꯤ ꯅꯤꯃꯥꯏꯅ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯄꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯅꯪꯕꯨ ꯂꯥꯞꯅ ꯊꯝꯅꯤꯡꯗ꯭ꯔꯦ ꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯗ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯇꯥꯅꯤꯃꯥꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯅ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯅꯤ ꯐꯥꯜꯒꯨꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯣꯏ ꯑꯅꯤꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯅꯔꯕꯅꯤꯅ ꯄꯟꯊꯗꯅ ꯆꯠꯅꯕ ꯇꯧꯁꯤ ꯃꯤ ꯎꯈ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯃꯥꯟꯖꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯥꯜꯒꯨꯅꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯩꯗꯨꯅ ꯄꯨꯁꯤꯜꯂꯤ ꯐꯥꯜꯒꯨꯅꯤꯒꯤ ꯃꯃꯥ ꯂꯇꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯛꯂꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯒꯠꯂꯨꯔꯣ ꯅꯤꯃꯥꯏꯅ ꯌꯥꯔꯅꯤ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯏꯇꯥꯎ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯌꯨꯝꯗ ꯄꯥꯎꯁꯦ ꯍꯧꯖꯤꯛ ꯄꯤꯕꯅ ꯐꯔꯤꯕ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯏꯇꯥꯎ ꯑꯗꯨꯗ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯀꯤꯔꯞ ꯇꯧꯕ ꯂꯇꯥꯅ ꯍꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯎꯗꯣ ꯍꯥꯏꯔꯨꯕꯅ ꯆꯨꯝꯃꯤꯗꯣ ꯌꯨꯝꯗꯁꯨ ꯅꯨꯡꯁꯥ ꯊꯤꯟꯅꯔꯝꯅꯤ ꯍꯟꯖꯤꯜꯂꯛꯇꯦꯅ ꯏꯃꯥ ꯏꯕꯨꯡꯉꯣ ꯐꯥꯜꯒꯨꯅꯤꯌꯥ ꯅꯪ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛꯇ ꯍꯥꯏꯔꯨꯔꯣ ꯅꯄꯟꯗ ꯅꯟꯗꯣꯜꯗ ꯐꯖꯅ ꯍꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯏꯔꯛꯈꯤꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯄꯥꯜꯂꯤꯕ ꯁꯛꯐꯝ ꯌꯦꯡꯂꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯒ ꯃꯥꯟꯅꯩꯗꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅꯅꯦ ꯂꯩꯔꯨꯔꯁꯤ ꯀꯩꯁꯨ ꯀꯣꯏꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏꯅꯦ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯗꯣꯔꯦꯟ ꯑꯃꯗꯤ ꯗꯣꯔꯥꯅꯤ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯐꯥꯜꯒꯨꯅꯤ ꯂꯥꯛꯄꯗꯨ ꯎꯔꯤ ꯗꯣꯔꯦꯟꯅ ꯍꯥꯏ ꯃꯃꯥ ꯌꯦꯡꯉꯨꯅꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯒ ꯇꯤꯟꯅꯕ ꯐꯥꯜꯒꯨꯅꯤ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯗꯤ ꯌꯥꯎꯔꯛꯄ ꯎꯗꯦ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ ꯖꯥꯠꯅꯣ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯍꯪꯉꯨ ꯍꯪꯉꯨ ꯑꯝꯇ ꯐꯥꯜꯒꯨꯅꯤꯌꯥ ꯅꯇꯥꯎꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥ ꯅꯣꯏ ꯑꯅꯤꯕꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯒꯦ ꯃꯥ ꯍꯜꯂꯛꯇ꯭ꯔꯦꯅ ꯁꯤ ꯉꯥꯏꯔꯝꯂꯤꯕꯅꯤ ꯏꯟꯗꯣꯜ ꯏꯄꯜ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯣ ꯑꯩꯈꯣꯏꯗ ꯍꯣꯏ ꯐꯥꯜꯒꯨꯅꯤꯕꯣ ꯀꯔꯤꯅꯣꯅꯦ ꯋꯥ ꯍꯩꯕꯕꯨ ꯑꯩꯈꯣꯏ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯅꯣꯏꯗ ꯀꯩꯗꯧꯍꯧꯔꯤꯒꯦꯕ ꯃꯥꯕꯨ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯨ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯀꯔꯤꯅꯣ ꯀꯩꯗꯧꯍꯧꯔꯒꯦꯕ ꯅꯇꯥꯎꯗꯣ ꯇꯝꯃꯣꯃꯤ ꯅꯪꯕꯨ ꯐꯖꯅ ꯋꯥꯗꯣ ꯅꯠꯇꯦ ꯃꯥꯕꯨ ꯅꯈꯣꯏꯒꯤ ꯌꯨꯒꯗꯨ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯒ ꯂꯩꯍꯧꯔꯕ꯭ꯔꯣꯕ ꯏꯄꯜ ꯏꯟꯗꯣꯜ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯃꯥ ꯌꯨꯒ ꯑꯝꯇ ꯉꯥꯎꯍꯧꯗꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯀꯤꯕꯅꯁꯨ ꯀꯝꯂꯥꯛꯁꯦ ꯅꯤꯛꯑꯦꯗ ꯑꯩꯗꯤ ꯍꯥꯏꯔꯝꯃꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯏꯄꯜ ꯏꯟꯗꯣꯜ ꯏꯇꯥꯎꯗꯣ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯂꯩꯍꯧꯔꯤꯕ ꯏꯄꯜꯒꯤ ꯏꯟꯗꯣꯜꯒ ꯑꯝꯇ ꯂꯥꯛꯄꯤꯌꯣꯕ ꯑꯗꯨ ꯍꯥꯏꯒꯦ ꯂꯥꯛꯄ ꯑꯩ ꯆꯠꯂꯦ ꯏꯟꯗꯣꯜ ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ ꯀꯔꯤ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯋꯥꯅꯤ ꯍꯥ ꯀꯔꯤ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯏꯆꯥ ꯇꯣꯝꯕꯕꯣ ꯏꯁ ꯃꯥꯡꯉꯤ ꯑꯩꯗꯤ ꯃꯥꯡꯉꯦꯗꯅ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯂꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯁꯤꯗ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯕꯅꯤ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯇꯝꯖꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕ ꯑꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏ ꯂꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯌꯥꯝ ꯍꯥꯏꯕꯤꯗ꯭ꯔꯣ ꯅꯆꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯀꯣꯏꯖꯁꯅꯨ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯃꯤꯒꯤ ꯃꯆꯥꯗꯣ ꯆꯦꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯅꯣ ꯈꯟꯅꯁꯤ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗꯅꯦ ꯑꯩꯗꯤ ꯁꯤꯅꯤꯡꯕ ꯑꯃꯕꯨ ꯌꯥꯎꯔꯤꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯀꯗꯥꯏꯅꯣ ꯀꯔꯤꯅꯣꯗꯣ ꯍꯪꯂꯒ ꯑꯍꯜ ꯑꯃ ꯑꯅꯤꯗ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯆꯠꯅꯕ ꯍꯥꯏꯔꯝꯕꯅ ꯆꯨꯝꯃꯤꯗꯣ ꯑꯌꯨꯛꯇꯗꯤ ꯆꯠꯊꯣꯛꯅꯈꯤꯕ ꯍꯥꯏꯕꯁꯨ ꯂꯩꯊꯕ ꯑꯗꯨꯅ ꯐꯅꯤ ꯂꯥꯛꯑꯣ ꯐꯥꯜꯒꯨꯅꯤ ꯍꯣꯏꯗ ꯆꯠꯁꯤ ꯃꯣꯏ ꯌꯨꯝꯊꯪꯅꯕꯗ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ
Machana nupi chele tabada mapa mama oiriba anisu Lata hoi tamna lakli. Doranina. Lata, ai khoi lai ni he. Thong se mukta hangu he. Haima, ichia, changlu ola o manung da lei. Lata ibema, ichie dine. Thazaba bu ngamdri da. Tauriba thodau she. Ho kaisu khallurano. Laibak ta tamlambani he khado. Namau se hana mukta yengula. Namau ubada thazarani. Masak phajariba. Moong na hadriba. Nungsi ni aidi phanado. Lao, yengu lao si. Asumna. Mamau laibak lay na layriba ka aduda changla aga. Mamau na mong hada pamdo na layramba matawado uri. Latana. Ibima laibak lay. Yengoy. Mahangda lay pibase. Nangi na nem oy daw riba duni. Tawgalon ulo ibima. Doranina. Sibu aigi imaw. Laibak lay na jinglem na makok haipet koptuna. Manem ibima da kurumi. Ima. Nachana kurumjari. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯐꯔꯦ ꯁꯨꯝꯊꯣꯛꯑꯣꯅ ꯇꯝꯂꯝꯕꯅꯅꯤ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯍꯥꯏꯔꯨꯅꯤꯅꯅꯦ ꯅꯀꯨꯁꯨ ꯊꯪꯅꯕꯒꯤꯗ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯁꯤꯡꯕ ꯃꯅꯦꯝ ꯑꯣꯏꯕꯅ ꯃꯤꯒꯤ ꯃꯥꯡꯗ ꯎꯠꯊꯣꯛꯇ ꯇꯃꯤꯟ ꯈꯥꯡꯖꯤꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯤ Nupi mayumna lairabaga oibaga ꯈꯥꯎꯌꯩꯗ ꯉꯁꯤꯃꯛ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯦꯜꯁꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯇꯨꯅ ꯍꯣꯡꯕꯗ ꯇꯥꯔꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯊꯣꯡꯕꯅ ꯂꯛꯆꯩꯗ ꯂꯝꯒꯤ ꯄꯥꯈꯪꯗꯨꯅ ꯏꯃꯥꯡꯗ ꯍꯧꯕ ꯂꯩꯔꯥꯡ ꯑꯃꯕꯨ ꯍꯦꯛꯈꯤꯗ ꯈꯥꯕꯅ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯤꯕꯨ ꯃꯇꯣꯝ ꯇꯥꯔꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯏꯇꯥꯎꯁꯨ ꯂꯨꯍꯣꯡꯊꯣꯛꯀꯗꯕꯅꯤ ꯏꯇꯥꯎꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ ꯊꯣꯡꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯈꯛꯇꯣꯛꯂꯣꯏ ꯈꯪꯒꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯅꯤ ꯑꯁꯨꯝꯅ ꯊꯣꯡꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯁꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯅꯤꯗꯨ ꯑꯍꯜꯁꯤꯡꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯨꯕ ꯅꯣꯝꯕꯗꯤ ꯂꯦꯞꯄꯝꯗꯦ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯖꯔꯝꯃꯤ ꯅꯤꯃꯥꯏꯅ ꯂꯩꯕꯥꯛꯂꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁ ꯃꯣꯏ ꯇꯥꯇꯣꯟꯁꯤꯃ ꯑꯁꯤꯕꯨ ꯋꯥꯍꯪꯅꯦꯅ ꯍꯪꯉꯤ ꯌꯨꯝꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯁꯪꯒꯨꯝꯕꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯖꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯍꯟꯁꯤꯡꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯗ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯒꯅꯨ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯅꯤꯡꯕꯒꯤꯅꯤ ꯍꯪꯒꯠꯅ ꯈꯨꯝꯕ ꯇꯧꯍꯩꯗꯦ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯅꯦꯝꯊꯔꯛꯀꯅꯤ ꯃꯣꯏꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯅꯪ ꯈꯥꯡꯒꯗꯕꯅꯤꯀꯣ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯅꯤ ꯅꯪꯗꯤ ꯍꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯅꯪꯁꯨ ꯆꯦꯡ ꯇꯛꯄꯁꯦ ꯍꯩꯖꯤꯟꯅꯕ ꯇꯧ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯩꯇ꯭ꯔꯒꯁꯨ ꯅꯇꯣꯝꯇꯅ ꯇꯧꯕꯗ ꯋꯥꯗꯅꯕ ꯍꯣꯏ ꯇꯥꯇꯣꯟ ꯑꯩꯁꯨ ꯈꯔꯗꯤ ꯍꯩꯔꯕꯅꯤ ꯑꯗꯣ ꯇꯥꯇꯣꯟ ꯑꯩ ꯊꯥꯗꯣꯛꯑꯒ ꯅꯪꯅ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯍꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨ ꯃꯔꯛꯇ ꯑꯩꯅ ꯆꯤꯊꯤ ꯏꯔꯛꯀꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯪꯅꯤ ꯏꯕꯥꯅꯤ ꯂꯥꯞꯅꯒꯗꯕ ꯑꯗꯨꯕꯨꯗꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯈꯥꯡꯒꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛꯂꯩꯅ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯌꯣꯝꯕꯤꯔꯤ ꯇꯥꯔꯤꯕ꯭ꯔꯥ ꯂꯩꯕꯥꯛꯂꯩ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩꯁꯨ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯇꯣꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯍꯜꯂꯛꯄꯅ ꯉꯥꯏꯔꯝꯃꯨꯀꯣ ꯇꯥꯇꯣꯟꯁꯨ ꯆꯦꯛꯁꯤꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯄꯤꯔꯣ ꯑꯩ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯆꯤꯊꯤ ꯊꯥꯔꯛꯄ ꯀꯥꯎꯒꯅꯨꯀꯣ ꯎꯅꯗ꯭ꯔꯕꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗ ꯇꯥꯇꯣꯟꯕꯨ ꯀꯥꯎꯕ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯊꯥꯖꯗ ꯌꯦꯡꯕꯤꯔꯛꯎ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯛꯎ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨꯀꯣ ꯑꯩ ꯇꯥꯇꯣꯟꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ
ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯥꯖꯅꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯐꯥꯜꯒꯨꯅꯤꯅ ꯏꯇꯥꯎ ꯊꯦꯡꯈꯤꯅꯤꯅꯦ ꯍꯋꯥ ꯒꯥꯔꯤ ꯅꯪꯍꯧꯔꯦꯀꯣ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯗꯣꯔꯦꯅ ꯍꯣꯏ ꯄꯣꯠ ꯆꯩ ꯆꯦ ꯆꯥꯡꯒꯗꯣ ꯀꯥꯎꯗꯅ ꯅꯤꯡꯊꯤꯖꯅ ꯍꯥꯞꯄꯨꯀꯣ ꯑꯃꯨꯛ ꯀꯥꯎꯔꯕꯗꯤ ꯐꯔꯛ ꯇꯥꯅꯅꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯦ ꯅꯪꯒꯤ ꯑꯍꯥꯟꯕ ꯆꯍꯤꯒꯤ ꯆꯪꯒꯗꯕ ꯁꯦꯟꯐꯝꯗꯣ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯍꯥꯏꯔꯛꯎ ꯆꯦꯄꯥꯎꯗ ꯐꯔꯦ ꯐꯔꯦ ꯑꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥ ꯃꯪꯒꯣꯜ ꯑꯣꯏꯖꯔꯒꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯏꯄꯥꯒꯤ ꯑꯁꯥꯁꯦ ꯀꯥꯏꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯑꯇꯣꯝꯕ ꯍꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯅꯃꯥꯏ ꯄꯥꯛꯆꯔꯣ ꯏꯆꯥꯅ ꯃꯆꯪ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯜꯂꯛꯄꯗꯨꯅꯤ ꯅꯪ ꯄꯥꯕꯨꯡ ꯏꯕꯥꯅꯤꯅ ꯉꯥꯏꯔꯤꯕ ꯏꯆꯥꯅ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯃꯣꯍꯤꯅꯤꯅ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ ꯃꯤꯅ ꯄꯤꯖꯕ ꯄꯣꯠ ꯄꯪꯆꯥ ꯆꯥꯕ ꯇꯧꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯅꯅꯥꯎ ꯀꯧꯖꯔꯣꯏ ꯇꯌꯥꯏ ꯏꯇꯩꯃ ꯅꯅꯥꯎ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯥꯎꯁꯤꯗꯤ ꯇꯤꯀꯦꯟꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯇꯌꯥꯏ ꯂꯩꯔꯤ ꯅꯪꯒꯤ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯈꯤꯅꯤ ꯍꯣꯏ ꯇꯥꯆꯧ ꯏꯇꯩꯃ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯏꯇꯩꯃꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯣꯏꯅꯕꯤꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯋꯥꯔꯨꯅꯨ ꯋꯥꯔꯨꯅꯨ ꯏꯇꯩꯃꯅ ꯁꯦꯟꯅꯅꯤꯅꯦ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯊꯣꯝꯕꯅ ꯏꯇꯥꯎ ꯀꯦꯡꯕ ꯅꯪꯅ ꯃꯥꯏꯕ ꯇꯝꯃꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯌꯥꯝ ꯍꯩꯔꯒꯦꯅꯦ ꯏꯊꯥꯗꯤ ꯊꯥꯖꯗꯦꯗ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯀꯥꯡꯕꯨ ꯄꯣꯠ ꯁꯦꯝꯒ ꯇꯧꯁꯤꯜꯂꯛꯀꯅꯤꯀꯣ ꯀꯦꯡꯕꯅ ꯍꯦꯔ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯇꯝꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯅꯣꯏ ꯁꯨꯕ ꯑꯩꯁꯨ ꯅꯇꯥꯎ ꯀꯦꯡꯕꯅꯤ ꯀꯩꯅꯣ ꯃꯇꯝ ꯈꯔꯗꯤ ꯆꯪ ꯇꯥꯕꯅꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯣꯏꯅꯤꯡꯂꯕꯗꯤ ꯍꯣꯏꯗ ꯏꯇꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤꯗ ꯏꯇꯥꯎ ꯅꯪ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤꯒꯤ ꯅꯨꯄꯤ ꯑꯃꯃꯝꯇ ꯐꯥꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯇꯧꯗꯧꯔꯤꯕꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯃꯥꯏꯕꯗꯣ ꯌꯥꯝꯅ ꯍꯩꯕ ꯑꯐꯥꯎꯕ ꯃꯥꯏꯕꯅꯦꯃꯤ ꯃꯉꯣꯟꯗ ꯇꯝꯕ ꯃꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯩ ꯍꯥꯏꯅꯔꯤꯕꯅꯤ ꯈꯥꯕꯅ ꯅꯪꯅ ꯃꯥꯏꯕ ꯇꯝꯕ ꯆꯠꯈ꯭ꯔꯤꯀꯥꯟꯗ ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯀꯣꯀꯥꯏ ꯂꯨꯀꯥꯏꯕ ꯊꯣꯛꯄꯒ ꯌꯥꯎꯕꯗꯣ ꯅꯪꯗꯤ ꯑꯃꯠꯇ ꯈꯪꯂꯝꯃꯔꯣꯏꯗꯣ ꯍꯩꯃ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯅꯈ꯭ꯔꯕ ꯍꯥꯏꯁꯦ ꯅꯠꯇꯦ ꯏꯇꯥꯎ ꯊꯣꯝꯕꯒꯤ ꯄꯥꯝꯖꯕꯤ ꯂꯩꯕꯥꯛ ꯂꯩꯗꯣ ꯈꯨꯜ ꯊꯪꯅꯕꯗ ꯂꯨꯍꯣꯡꯂꯝꯃꯤꯁꯦ ꯁꯤꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯀꯃꯥꯏꯅꯅꯣꯅ ꯍꯣ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯅꯤ ꯀꯣꯛꯀꯥꯏ ꯍꯥꯏꯔꯤꯁꯦ ꯃꯥꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯊꯣꯝꯕꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯅꯔꯒꯅꯤ ꯂꯧꯈ꯭ꯔꯤꯗꯣ ꯑꯗꯨꯕꯨꯗꯤ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯂꯣꯏ ꯌꯥꯔꯦ ꯏꯇꯥꯎ ꯋꯥꯔꯤꯁꯨ ꯇꯣꯛꯁꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯕ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯍꯥꯞꯆꯤꯜꯂꯨꯁꯤ ꯀꯥꯟꯅꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯂꯩ ꯆꯦꯡ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯐꯥꯜꯒꯨꯅꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯂꯦ ꯆꯦꯡ ꯇꯛꯑꯝꯃꯤꯔꯣ ꯅꯪꯒꯤꯗꯨꯕꯣ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯌꯥꯗꯣꯏꯔꯣ ꯑꯩꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯏ ꯍꯩꯃꯥ ꯇꯥ ꯐꯥꯜꯒꯨꯅꯤ ꯂꯥꯛꯏꯔꯣ ꯌꯥꯅꯤꯌꯦ ꯀꯔꯤ ꯂꯩꯔꯒꯦ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯎꯈꯤꯒꯦ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯐꯝꯃꯔꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯄꯥꯎꯁꯦ ꯇꯝꯅꯤꯡꯃꯟꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯕ ꯎꯗꯦ ꯆꯠꯊꯣꯛꯅꯈꯤꯕ꯭ꯔꯥ ꯄꯥꯕꯨꯡꯗꯤ ꯆꯠꯊꯣꯛꯈꯤ ꯏꯃꯥꯗꯤ ꯂꯩꯈꯤꯕꯅꯤ ꯏꯃꯨꯡꯗ ꯑꯗꯣ ꯀꯔꯤ ꯄꯥꯎꯅꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕꯣ ꯁꯤ ꯆꯤꯊꯤꯅꯤ ꯅꯣꯏ ꯇꯥꯇꯣꯟꯅ ꯊꯥꯔꯛꯄ ꯄꯦꯟꯅ ꯄꯥꯊꯔꯣ ꯏꯃꯥꯗꯁꯨ ꯇꯝꯃꯨ ꯑꯩꯒ ꯍꯪꯂꯛꯄꯒꯤ ꯋꯥꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯇꯥ ꯐꯥꯜꯒꯨꯅꯤ ꯌꯥꯎꯔꯝꯅꯤꯗ ꯇꯥꯇꯣꯟꯅ ꯌꯥꯝ ꯅꯤꯡꯖꯕꯅꯤ ꯇꯥ ꯐꯥꯜꯒꯨꯅꯤꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯆꯦꯡ ꯇꯛꯏꯁꯦ ꯑꯝꯇ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯣꯔꯦꯟ ꯄꯥꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯆꯦꯡ ꯂꯧꯊꯣꯛꯅꯕ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯍꯥꯏꯊꯔꯛꯇꯨꯅ ꯇꯨꯔꯤ ꯑꯗꯨꯒ ꯐꯧ ꯕꯣꯔꯥ ꯃꯌꯥꯝꯗꯨ ꯇꯥꯔꯛꯇꯨꯅ ꯅꯟꯁꯤꯟꯈ꯭ꯔꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯐꯥꯜꯒꯨꯅꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯅꯦꯝ ꯗꯣꯔꯥꯅꯤꯁꯨ ꯆꯦꯟꯊꯣꯔꯛꯏ ꯏꯟꯗꯣꯜ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯣꯔ ꯐꯨꯜꯂꯝꯃꯅꯤ ꯕꯣꯔꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯏꯟꯗꯣꯜ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯀꯧꯔꯒ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯏꯟꯗꯣꯜ ꯏꯕꯥꯅꯤꯇꯪꯅ ꯌꯥꯔꯣꯏꯁꯤꯗꯤ ꯏꯟꯗꯣꯜ ꯑꯝꯇ ꯈꯣꯝꯕꯤꯔꯨꯔꯣ ꯍꯩꯃꯥ ꯏꯁ ꯍꯣꯏ 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 ꯏꯟꯗꯣꯜ ꯀꯧꯔꯨꯈꯤꯒꯦ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯈꯣꯝꯗꯨꯅ ꯐꯧ ꯕꯣꯔꯥꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯩꯕꯥꯛ ꯂꯩꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣꯁꯨ ꯍꯟꯖꯤꯜꯂꯛꯂꯤ
ꯇꯧꯅꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯃꯥꯁꯤꯕꯨ ꯅꯣꯏꯕ ꯑꯃꯗꯤ ꯌꯦꯡꯍꯧꯗ꯭ꯔꯕ ꯍꯥꯏꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯅꯨꯡꯗ ꯂꯩꯌꯦ ꯐꯥꯜꯒꯨꯅꯤꯅ ꯂꯥꯎꯔꯛꯄꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯏꯃꯧꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯥꯏꯕ ꯑꯃꯇ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ ꯏꯟꯗꯣꯟ ꯑꯩꯁꯨ ꯏꯇꯥꯎꯅ ꯆꯤꯊꯤ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩꯁꯦ ꯆꯦꯡ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯗꯣꯔꯦꯟꯅ ꯑꯩ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯃꯥꯏꯕ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯂꯩꯁꯨ ꯋꯥꯈꯜꯗꯤ ꯇꯥꯔꯛꯂꯤ ꯃꯃꯤꯠ ꯄꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯌꯥꯝꯅ ꯁꯣꯟꯊꯔꯤ ꯗꯣꯔꯥꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯧꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯍꯟꯕꯤꯌꯨ ꯃꯁꯥꯁꯤ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ ꯄꯥꯈꯠ ꯊꯨꯀꯠꯄꯒꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯒꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯗꯣꯔꯦꯟꯁꯤ ꯏꯁꯨ ꯐꯪꯒꯗꯕ ꯀꯨꯏꯔꯔꯣꯏꯀꯣ ꯍꯥ ꯏꯁꯨ ꯎꯕ ꯐꯪꯂꯅꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯁ ꯑꯣꯖꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯑꯣꯖꯥ ꯐꯅꯤ ꯑꯣꯖꯥ ꯃꯁꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯁꯨ ꯏꯀꯥꯏꯔꯞ ꯇꯧꯖꯩ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯀꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ ꯃꯀꯨ ꯃꯅꯦꯝꯁꯨ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ ꯃꯃꯧꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ ꯏꯕꯦꯝꯃ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯆꯥꯗ꯭ꯔꯕꯗꯤ ꯀꯜꯂꯣꯏ ꯍꯛꯆꯥꯡ ꯁꯣꯟꯊꯅꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯛꯆꯥꯡ ꯀꯟꯅ ꯂꯩꯒꯗꯕꯅꯤ ꯏꯁꯨꯗꯣ ꯃꯁꯥ ꯁꯣꯜꯍꯟꯕꯒ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯏꯃꯥ ꯅꯃꯧꯅꯁꯨ ꯀꯟꯅꯕ ꯍꯣꯠꯅꯒꯅꯤ ꯏꯃꯥ ꯊꯕꯛ ꯇꯧꯕꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯊꯕꯛ ꯇꯧꯍꯟꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤꯅꯦ ꯊꯕꯛꯀ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯇꯧꯅꯤ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯑꯃꯇꯪ ꯍꯥꯏꯌꯨ ꯏꯃꯥ ꯊꯣꯡꯒꯦ ꯉꯁꯤꯗꯤ ꯏꯃꯥ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯁꯤꯔ ꯉꯁꯤꯗꯤ ꯊꯣꯡꯗꯣꯛꯇꯨ ꯉꯥꯏꯗꯅ ꯏꯃꯧꯁꯤꯗꯤ ꯏꯃꯥꯅ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯗꯨꯒꯅꯦ ꯁꯤ ꯗꯣꯔꯥꯅꯤꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯑꯗꯨ ꯃꯃꯧ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯄꯤꯗꯨꯅ ꯁꯤꯕꯤꯔꯛꯏ ꯁꯤ ꯏꯃꯥꯅ ꯉꯁꯤ ꯁꯤꯕꯤꯔꯤꯕꯁꯤ ꯂꯧꯊꯣꯛꯀꯅꯨ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯏꯅꯦꯝꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯌꯥꯔꯅꯤ ꯏꯃꯥ ꯏꯃꯥ ꯑꯗꯨꯝ ꯁꯤꯌꯣ ꯌꯥꯗꯦ ꯏꯃꯥꯒꯤꯗꯤ 2, 3 ꯂꯩ ꯁꯤꯃꯗꯤ ꯏꯃꯧꯗ ꯄꯤꯔꯕꯅꯤ ꯐꯔꯦ ꯅꯪ ꯄꯣꯊꯥꯔꯝꯃꯨ ꯏꯃꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯆꯥꯛꯁꯨ ꯉꯟꯇꯥ ꯊꯣꯡꯒꯦ ꯑꯁꯨꯝꯅ ꯃꯅꯦꯝꯁꯨ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏ ꯄꯤꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ ꯂꯩꯕꯥꯛ ꯂꯩ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯆꯦꯜꯂꯤ ꯇꯥꯇꯣꯟ ꯉꯁꯤꯒꯤ ꯃꯤꯀꯞꯁꯤꯗ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯁꯨꯝꯊꯣꯛꯑ ꯇꯝꯕꯤꯔꯝꯂꯦ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯅ ꯑꯍꯥꯟꯕꯗ ꯅꯆꯥꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯆꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯂꯩ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯁꯥ ꯅꯥꯍꯟꯒꯅꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯇꯝꯅꯤꯡꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯄꯅꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕꯗꯨꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯝꯁꯪ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯆꯍꯤꯒꯤ ꯄꯔꯤꯈ꯭ꯌꯥ ꯆꯥꯡꯌꯦꯡ ꯀꯌꯥꯗ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯇꯥꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯃꯈꯣꯏꯒ ꯄꯨꯟꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯅꯧꯕ ꯂꯧꯁꯤꯡ ꯀꯌꯥꯁꯨ ꯈꯪꯕ ꯉꯝꯂꯤ ꯍꯌꯦꯡ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗ ꯇꯝꯂꯤꯕ ꯏꯍꯦꯁꯤꯅ ꯃꯄꯨꯡ ꯐꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯃꯊꯪꯒꯤ ꯑꯃꯗꯒꯤ ꯃꯊꯪ ꯆꯍꯤꯗ ꯄꯤꯒꯗꯕ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯔꯤꯈ꯭ꯌꯥ ꯑꯣꯏꯒꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯦ ꯇꯌꯥꯏ ꯏꯇꯩꯃ ꯏꯇꯥꯎ ꯐꯥꯜꯒꯨꯅꯤ ꯃꯈꯣꯏꯕꯨꯁꯨ ꯑꯩꯅ ꯍꯪꯂꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯩ ꯑꯈꯥꯡ ꯀꯟꯕꯤ ꯅꯪꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯒꯨꯝꯕ ꯆꯤꯊꯤ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯆꯤꯊꯤ ꯍꯜꯂꯛꯎꯀꯣ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯅꯍꯥꯛꯀꯤ ꯇꯥꯇꯣꯟ 𝐶H ꯅꯤꯃꯥꯏ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯤꯠꯀꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯁꯣꯏꯗꯅ ꯆꯤꯊꯤꯁꯨ ꯍꯜꯂꯛꯀꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯇꯥꯇꯣꯟ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯐꯥꯜꯒꯨꯅꯤꯅ ꯁꯍꯔ ꯀꯥꯕꯗ ꯆꯤꯊꯤꯗꯨ ꯊꯥꯕꯤꯔꯝꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯐꯥꯜꯒꯨꯅꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ
ꯅꯁꯥꯒ ꯂꯨꯝꯕꯒ ꯅꯇꯣꯝꯇ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯇꯥ ꯐꯥꯜꯒꯨꯅꯤ, ꯆꯤꯊꯤꯁꯤꯃꯗ ꯊꯥꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯁꯍꯔ ꯀꯥꯕꯗ꯫ ꯃꯃꯥꯡꯒꯤ ꯆꯤꯊꯤꯗꯨꯁꯨ ꯇꯥꯇꯣꯟꯗ ꯌꯧꯔꯛꯇꯦ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯌꯧꯅꯕ ꯈꯔ ꯐꯖꯅ ꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯥꯇꯣꯟꯁꯨ ꯌꯨꯝꯂꯣꯝꯒꯤ ꯄꯥꯎ ꯈꯪꯅꯤꯡꯂꯝꯒꯅꯤ꯫ ꯍꯣꯏꯅꯦ, ꯃꯃꯥꯡꯒꯤꯗꯨꯗꯤ ꯇꯥ ꯊꯥꯅꯤꯜꯗ ꯄꯤꯈꯤꯕꯅꯤ꯫ ꯐꯔꯦ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯌꯧꯈꯤꯅꯕ ꯁꯤꯜꯂꯝꯃꯒꯦ꯫ ꯀꯗꯥꯏ ꯄꯤꯔꯛꯑꯣ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯥꯜꯒꯨꯅꯤꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯗꯣꯔꯥꯅꯤꯅ, ꯕꯦꯃꯥ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯁꯥꯅꯒ ꯂꯨꯝꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝꯅ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯅꯨꯀꯣ꯫ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯇꯥꯇꯣꯟꯅ ꯊꯥꯔꯛꯄ ꯆꯤꯊꯤꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯟꯕꯒꯤ ꯊꯥꯕꯤꯅꯕ ꯇꯥ ꯐꯥꯜꯒꯨꯅꯤꯗ ꯁꯍꯔ ꯀꯥꯕꯗ ꯈꯔ ꯊꯥꯕꯤꯔꯝꯃꯣꯅ ꯄꯤꯕ ꯆꯠꯂꯨꯕꯅꯤ꯫ ꯁꯣꯏꯗꯅꯕ ꯁꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯡꯒꯤꯗꯨꯁꯨ ꯐꯪꯗꯦ ꯍꯥꯏꯔꯛꯏ ꯇꯥꯇꯣꯟꯅ꯫ ꯏꯍꯦ, ꯐꯔꯦ꯫ ꯑꯗꯣ ꯍꯌꯦꯡꯀꯩꯗꯤ ꯆꯠꯊꯣꯛꯂꯅꯨ꯫ ꯐꯥꯜꯒꯨꯅꯤ ꯍꯣꯏꯒꯤꯗꯣ ꯈꯔ ꯉꯝꯂꯞ ꯇꯧꯕꯅꯤ ꯂꯝꯕꯤꯗꯣ꯫ ꯏꯃꯥꯅ ꯆꯠꯀꯦ ꯃꯊꯪꯒ ꯊꯥꯔꯛꯑꯗꯤꯀꯣ, ꯆꯪꯉꯣ ꯏꯃꯨꯡꯗ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯐꯥꯜꯒꯨꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯥꯟꯅꯔꯕꯤ ꯃꯇꯥꯅ ꯃꯥꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯛꯄꯁꯤꯗ ꯋꯥꯈꯜꯁꯨ ꯆꯥꯎꯊꯣꯛꯆꯩ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯐꯥꯜꯒꯨꯅꯤꯁꯨ ꯂꯩꯕꯥꯛ ꯂꯩꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯋꯥꯈꯜꯒꯤ ꯍꯦꯟꯅ ꯈꯟꯅꯨꯀꯣ, ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯔꯤ꯫ ꯇꯥꯅꯤ ꯃꯥꯏꯅꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ꯫ ꯈꯟꯗꯦꯗ, ꯃꯥꯁꯨ ꯃꯍꯩ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯂꯅꯤ꯫ ꯑꯗꯨꯅꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯗꯣꯔꯥꯅꯤ ꯑꯃꯗꯤ ꯐꯥꯜꯒꯨꯅꯤ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯏꯃꯧꯁꯤꯅꯅꯦ, ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯖꯕ ꯃꯇꯝꯁꯤꯗ ꯏꯆꯥꯗꯨ ꯂꯩꯔꯗꯤ ꯏꯃꯧꯁꯨꯅꯦ ꯍꯔꯥꯎꯖꯒꯗꯕ꯫ ꯇꯟꯖꯥꯅꯗꯤ ꯌꯥꯗ꯭ꯔꯦꯗꯣ꯫ ꯗꯣꯜ, ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯏꯇꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯅꯤ ꯃꯍꯩ ꯇꯝꯕꯁꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯊꯥꯔꯤꯛꯁꯨ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯖꯅꯤ ꯃꯈꯣꯏ ꯑꯅꯤ꯫ ꯑꯗꯨꯗ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯗ ꯏꯟꯗꯣꯜꯅ ꯋꯥꯈꯜꯁꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯫ ꯊꯥꯔꯤꯛꯅ, ꯏꯟꯗꯣꯜ, ꯂꯩꯕꯥꯛ ꯂꯩꯗꯣ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ꯫ ꯏꯃꯨꯡꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯍꯥ, ꯏꯃꯧꯕꯣ? ꯇꯥꯗꯣ, ꯃꯥꯏꯕꯤ ꯑꯝꯇ ꯀꯧꯕꯤꯔꯨꯔꯣ꯫ ꯏꯇꯥꯒꯤ ꯐꯤꯕꯝꯁꯤ ꯂꯨꯔꯅꯤ꯫ ꯍꯣꯏ, ꯀꯧꯔꯨꯒꯦ꯫ ꯃꯥꯏꯕꯤ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯔꯕ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯀꯨ ꯃꯅꯦꯝꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯑꯉꯥꯡꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯕ ꯃꯀꯨꯅ ꯁꯤꯟꯗꯨꯅ ꯇꯧꯗꯨꯅ ꯆꯥꯎꯅ ꯏꯄꯥꯟ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯆꯤꯊꯤ ꯑꯃꯃꯨꯛ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯅ, ꯑꯩꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯅꯨꯡꯁꯤꯕꯤ ꯂꯩꯕꯥꯛ ꯂꯩ, ꯏꯆꯥ ꯑꯃꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯕꯅ ꯎꯕꯗꯤ ꯐꯪꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯪꯒ ꯎꯅꯗꯕ ꯀꯨꯏꯃꯟꯕꯅ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯄꯤꯈ꯭ꯔꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯥꯛꯂꯤꯕ ꯄꯣꯏꯅꯨ ꯊꯥꯗ ꯑꯩ ꯊꯣꯛꯂꯛꯅꯕꯒꯤ ꯑꯌꯥꯕ ꯃꯍꯩ ꯇꯝꯐꯝ ꯁꯪꯅꯁꯨ ꯄꯤꯕꯤꯔꯤ꯫ ꯄꯔꯤꯈ꯭ꯌꯥꯁꯨ ꯋꯥꯡꯅ ꯃꯤꯀꯣꯛ ꯊꯣꯡꯒꯅꯤ ꯊꯥꯖꯩ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯍꯟꯅꯤꯡꯕꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗ꯭ꯔꯤ ꯏꯆꯥꯁꯤ꯫ ꯅꯍꯥꯛꯀꯤ ꯇꯥꯇꯣꯟ, 𝐶.H. ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯂꯛꯀꯅꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯂꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯂꯥꯞꯅꯈꯤꯕꯅ ꯃꯍꯥꯛꯁꯨ ꯐꯥꯎꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯕ꯫ ꯀꯅꯥꯅꯗꯤ ꯁꯤꯠꯅ ꯈꯥꯏꯅꯗꯨꯅ ꯂꯩꯅꯤꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯅ ꯌꯥꯗꯕꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯌꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯐꯔꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯄꯥꯕꯨꯡꯗꯣ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ? ꯏꯃꯥ, ꯑꯩꯗꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯆꯥꯊꯣꯏ, ꯄꯥꯕꯨꯡꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ꯫ ꯀꯨꯏꯔꯔꯣꯏꯌꯦ ꯄꯥꯕꯨꯡꯗꯣ ꯂꯥꯛꯑꯅꯤ꯫ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯃꯌꯥꯝ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯅꯤ ꯏꯃꯥ꯫ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝꯁꯨ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯏꯪꯈꯣꯜꯗ ꯍꯤꯟꯖꯥꯡ ꯍꯦꯛꯂꯨꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯕꯅ ꯅꯤꯃꯥꯏꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ, ꯋꯥ ꯍꯥꯏꯒꯦ꯫ ꯍꯣ, ꯇꯥꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯅꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯅꯠꯇ꯭ꯔꯅꯤ ꯅꯪꯕꯨ? ꯃꯇꯥꯎ ꯐꯥꯜꯒꯨꯅꯤꯅ ꯂꯧꯕ ꯉꯥꯏꯍꯥꯛꯇ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯔꯨꯔꯕ꯭ꯔꯣ? ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯍꯥꯟꯁꯨ ꯉꯔꯥꯡꯁꯨ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯃꯃꯥ, ꯑꯩꯅ ꯍꯦꯟꯅ ꯎꯅꯤꯡꯉꯤ ꯏꯆꯥꯗꯣ꯫
Nung sidiba, soyni na hanglibanin he. Isugi pabongdo, ngasidi isugi achapot, pirot, mayam lairagane, laadabani. Pupua, ikoy pabongdo, ay bumasta khanglamgadra. Isu Thoiba, isu budi karigi pabong na khangloy. Isu di sanani, nung si kraba isu di. Nang bu pabong uningbra ni isu Thoiba. Laani. Pabong do ngasidi soydana. Pupua, ikoy mana hairiba, ikoy pabong do masak yam phasi haiba. Chumbra pupua, ikoy pabong do masak yam phazabra. Magi haishidi, hekta thirasu, phazarasu. Ipada phazai haiduni ni mama. Hoine, pabong do yamna phazai. Pupu ay lawdana. Noy na boksha TV se lawradi niya, thiradabani. Kari haiba moy pabong, ay bu sakthi kagaidana. Ho laisari ngaida natro, ay ngoydagi henbi laitre, nang na pumhen heligay na haidana. Pado na chenbi kibado. Ihe, masidiba. Hanggang mamangshida. Sumlak na banida nang bo. Basta nupatunok lamay, laybak layna. Ima, pabong, chakti loisilakli. Taton gata phalguni gatabu yoksilakte. Matam supani yam thengjilai. Hoy ni he. Makoy do karigino. Asuk thenglisibo. Dorena. Thongga lomda changle ibasibu. Nacha nupa natrani mama. Hoy ni he moy pabong. Nacha nupa hoy ni. Ibema, may ong na puthora udo. Charugado. Lao. Hoy ma, phalguni na. Pabong, ima. Ikoy daw siyong masakase yamna sungaw to adra. Itaw nang patjari naire ko ni maina. Itaw nang ni ngang basima. Pabong, ima anaya yaute ko. Chathoy. Ichadi yam chawramina. Pabong lai. Pabong ni ichagi pot mayam leiri. Law. Pabong pamthoki. Pabong, aigi sana pot leirakpra. Leiri. Mayam leiri. Imong di yengurasi ko. Laybak layna. Taton. Hakjang hana singdokpiro. Aduga chakse hana chanaba. Matam suthengi. Ta phalguni su sakredongni ko. Lambana bu loirabani idi. Phajjana chathodabani. Ado kari mathel bu tawrage. Laput haro ama iroli. Nga ama thongi. Jamput ama nga atawba ama ka tawri. Chadringai da tin bu yotleda. Mayam punna nokminai. Asumna harau tayamna leirammi. Imongdo matam kharasu hawkhre. Nongmagi nongthel matamni. Maku amadi manemdi ahal matam osilakpana lausing kaya suba ngamlaktre pata uriba lawpamduda leibak lay amadi ni maini yengsinba tarami mapabonggi layriba lausing ingkol maral mathum pumba makoy ni yengsilli aduga mayamba tiken amadi muhini makoy machu manaw ohonggi sampati khuding magi saruk suk haibirami aduna magi ngamnaba hotnarabanina makoysu sudanom daba yaramde leibak layna Tatongi thabaki parikya thani haibadubu kari numita oirabano. Ihe, ay nangonda haiba kauridana. Hangchitnin he. Maduna mai paklaklabadi. Ima pabong suyam haraujani. Sarkar ki thabak amata hoba haibase. Yamna phakraba poni. Matam khragi matungdadi thabak changbagase. Yam lurakadoi jani. Aduna handaki matangshida mai paktaba yadabani. Yam chumi moy taton. Ima pabongna yamna wana hotnaduna mahai masing tamhalakpagi mahaido. Makoydasu utpirabadi makoysu yam haraujadoini aduga aisu haraugani sarkargi thabak tawba nupagi nupigado ohiba phanglani nangba nungaina thamba haibase aigi thodangni farisi aduda aisu yumda karaga thabaki matangda lari kharasu auraigi yum kanaba tawsi angangduga ima pabungna shenabada maikai salai khanglamaroi hoi taton icha thoisu mabuk mapuna yam luna tawjabani mabuk mapuna haibasu yam inbane Asumna matam kharasu hawkhre nimaini yaukhiba thabaki parikya adusu yaurakhi makoy yamna haraujaki macha pokjabagi mahai yale khanjarami asumna thabak khanba ikoidana nimai amati leibak leigi ani suba oina macha nupi amasu phangjarami yamna nungsi chanana ingna leiba ngamli nongmagi numitni nimai thabak chana bahaiduna kanna loshilli Magi nupina mapuroi chatpa nangnaba chak ising honari. Hai, tari ba nupi nangbo? Chak to buloy dribro. Ay di loishin ba buloy ri ene. Tenga ba ni ko ay? Tare. Hoy, loy ri, loishin ba buloy ra bro taton de. Sawan chendal si matong laga loy ra ba ni ay di.
ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯃꯒꯦ, ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯔꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯃꯥꯏꯅ ꯑꯩ ꯊꯣꯛꯑꯦꯀꯣ, ꯐꯖꯅ ꯑꯉꯥꯡꯁꯤꯡꯒ ꯂꯩꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ, ꯈꯔ ꯉꯟꯇꯥ ꯍꯦꯛ ꯍꯟꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈꯤꯕ ꯊꯣꯝꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯅꯤꯃꯥꯏꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯦꯡꯕꯒ ꯂꯝꯕꯤꯗ ꯑꯁꯣꯛꯄ ꯃꯤꯅ ꯐꯨꯔꯝꯕ ꯁꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯨꯔꯤ꯫ ꯀꯦꯡꯕꯅ ꯑꯌꯣ, ꯑꯁ, ꯑꯌꯣ 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 ꯑꯌꯣ꯫ ꯅꯤꯃꯥꯏꯅ ꯀꯩꯗꯧꯔꯤꯕ? ꯌꯥꯝ ꯁꯣꯛꯄ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ꯫ ꯏꯇꯥꯎꯕꯨ ꯀꯗꯥꯏꯋꯥꯏꯗꯩ ꯑꯣꯏꯔꯕꯅꯣ? ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ, ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ? ꯏꯇꯥꯎ, ꯑꯩꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯔ ꯂꯩ, ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯨ ꯊꯛꯂꯨꯁꯤ ꯁꯦꯜ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯅ ꯌꯨ ꯊꯛꯄ ꯇꯣꯛꯂꯦ, ꯑꯩꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯕꯗꯒꯤ ꯑꯩꯕꯨ ꯐꯨꯗꯨꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯤꯁꯥꯅ ꯂꯣꯏꯅ ꯃꯤꯁꯦ ꯍꯥꯠꯂꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯥꯡꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯏꯇꯥꯎ, ꯃꯇꯨꯡꯗꯗꯤ ꯏꯇꯥꯎꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯐꯔꯤꯁꯤ, ꯑꯩ ꯏꯇꯥꯎꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯌꯨꯝꯗꯤ ꯈꯨꯟ ꯑꯅꯤ ꯑꯁꯤꯒꯤ ꯂꯣꯟꯅꯕꯒꯤ ꯑꯍꯥꯟꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯥꯕ ꯌꯨꯝꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯀꯦꯡꯕꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯃꯥꯏꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯀꯦꯊꯕꯤꯅ ꯍꯩꯃꯥ, ꯇꯥꯆꯧ, ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯀꯃꯥꯏ ꯁꯣꯛꯏꯅꯣ ꯁꯤꯕꯣ? ꯀꯅꯥꯒ ꯑꯃꯨꯛ ꯐꯨꯅꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯍꯥꯏ, ꯐꯤꯗꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ, ꯀꯣꯟꯅ ꯍꯪꯉꯨ ꯅꯪꯒꯤ ꯋꯥꯍꯪꯗꯣ꯫ ꯅꯤꯃꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯆꯟ, ꯅꯣꯏ ꯇꯥꯆꯧꯁꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯄꯨꯔꯛꯏꯁꯤꯅꯤ꯫ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤ ꯌꯥꯗꯕꯒꯤ ꯃꯈꯣꯏ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯔꯅ ꯐꯨꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯎꯁꯦ꯫ ꯃꯁꯥꯁꯦ ꯍꯣꯔꯦꯟ ꯐꯖꯅ ꯍꯤꯒꯥ ꯌꯩꯕꯤꯌꯨ, ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯍꯟꯕꯤꯌꯨ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯇꯥꯆꯧ ꯍꯥꯏꯔꯤꯁꯤꯕꯣ꯫ ꯍꯩ ꯑꯉꯥꯡ, ꯅꯪꯅ ꯈꯪꯗꯅ ꯄꯦꯠꯄꯥ ꯄꯦꯠꯄꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ꯫ ꯌꯦꯡꯉꯣ, ꯂꯥꯏꯕ ꯏꯇꯥꯎꯁꯦ ꯆꯥ ꯅꯨꯡꯒ ꯇꯧꯗ꯭ꯔꯕ ꯅꯪꯕꯣ? ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯇꯥꯎ꯫ ꯏꯆꯟ, ꯏꯁꯤꯡ ꯑꯣꯏꯅ ꯈꯤꯇ ꯊꯛꯀꯦ, ꯆꯥꯗꯤ ꯌꯥꯔꯅꯤ꯫ ꯑꯩ ꯆꯥꯁꯨ ꯊꯛꯆꯗꯦ꯫ ꯏꯇꯥꯎ, ꯉꯁꯤꯗꯒꯤ ꯏꯇꯥꯎ ꯑꯣꯏꯔꯁꯤꯀꯣ꯫ ꯏꯇꯥꯎ ꯂꯥꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯈꯨꯗꯣꯡ ꯊꯤꯔꯝꯅꯤ꯫ ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯀꯧꯖꯔꯨ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯁꯪꯕ ꯀꯥꯟꯗ ꯍꯦꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯅꯔꯝꯂꯅꯤ꯫ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ, ꯏꯇꯥꯎ ꯄꯣꯊꯥꯕꯤꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯤ꯫ ꯀꯦꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯀꯦꯊꯕꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯅꯥ ꯑꯃꯅ ꯁꯤꯈꯤ꯫ ꯃꯍꯥꯛꯁꯨ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯆꯥꯎꯔꯝꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯗꯤ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤ꯫ ꯃꯕꯨꯡꯅ ꯃꯥꯒꯇꯪ ꯂꯩ꯫ ꯅꯣꯡꯃ ꯅꯤꯃꯥꯏꯅ ꯊꯕꯛ ꯆꯠꯇꯕ ꯑꯌꯨꯛ ꯑꯃꯗ ꯀꯦꯡꯕ ꯍꯣꯏꯗ ꯑꯅꯥꯕꯗꯣ ꯍꯪꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯀꯦꯡꯕ, ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ? ꯀꯦꯊꯕꯤꯅ ꯍꯩꯃꯥ, ꯏꯕꯨꯡ ꯂꯥꯛꯄꯤꯔꯤꯔꯣ? ꯂꯦꯡꯈꯠꯄꯤꯔꯛꯑꯣ, ꯁꯣꯝꯗ ꯐꯝꯕꯤꯌꯣ꯫ ꯀꯔꯤ ꯂꯩꯒꯦ ꯏꯕꯨꯡꯅ ꯂꯥꯛꯄꯤꯕꯕꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯃꯅꯤꯡꯗ ꯊꯕꯛ ꯑꯃ ꯇꯧꯍꯧꯔꯤꯌꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯇꯥꯎꯗꯣ ꯃꯁꯥꯗꯣ ꯀꯝꯗꯧꯔꯒꯦ ꯐꯔꯕ꯭ꯔꯥ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯊꯕꯛ ꯁꯨꯕꯒ ꯉꯝꯂꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩ ꯇꯥꯆꯧ ꯀꯧꯔꯒꯦ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯣ꯫ ꯀꯦꯡꯕꯅ ꯍꯩꯃꯥ, ꯏꯇꯥꯎ ꯂꯥꯛꯏꯗꯅ, ꯌꯥꯝ ꯊꯥꯖꯔꯨꯗꯦ ꯑꯩꯗꯤ꯫ ꯉꯁꯤꯗꯤ ꯏꯇꯥꯎ ꯊꯕꯛ ꯆꯠꯇ꯭ꯔꯕꯣ? ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯤ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯅꯁꯥ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ, ꯏꯇꯥꯎꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯕꯅꯦ ꯑꯩꯁꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ, ꯏꯆꯟꯅ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯊꯣꯛꯁꯤ꯫ ꯑꯩꯕꯨ ꯆꯥꯈ꯭ꯔꯣ ꯏꯕꯨꯡ, ꯑꯩꯅ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏ ꯆꯥꯅꯤ꯫ ꯑꯩꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯗ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯟ, ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯣ꯫ ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯝꯇ ꯐꯥꯔꯛꯀꯦ, ꯑꯗꯨꯒ ꯁꯦꯝꯃꯛꯀꯦ꯫ ꯏꯇꯥꯎ ꯂꯥꯛꯑꯣ, ꯉꯥ ꯐꯥꯔꯨꯁꯤ ꯄꯨꯈ꯭ꯔꯤꯗꯒꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯅꯛꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯡꯕꯅ ꯃꯆꯟꯅꯨꯄꯤ ꯀꯦꯊꯕꯤꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ ꯅꯤꯃꯥꯏꯒꯤ ꯃꯔꯝꯗ꯫ ꯅꯤꯃꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯈꯨꯟꯗꯨꯒꯤ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯗꯣꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯃꯔꯜ ꯃꯊꯨꯝ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥꯃꯛꯁꯨ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯩ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯋꯥꯠꯇ ꯄꯥꯗꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯣꯏꯒꯨꯝꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯅ ꯍꯥꯏꯗꯧꯕꯗꯤ ꯅꯪꯁꯨ ꯅꯁꯥꯅ ꯍꯥꯟꯅꯤ꯫ ꯌꯨꯝꯁꯤꯗ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯅ ꯂꯩꯕꯗꯣ ꯏꯕꯨꯡꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫
ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯦ ꯈꯔ ꯃꯈꯩ ꯂꯧꯊꯣꯛꯍꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯊꯕꯛꯁꯤꯡꯁꯨ ꯁꯨꯗꯅ ꯆꯥꯕ ꯌꯥꯗꯣꯔꯤꯕꯅꯤꯅꯦ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯃꯥ ꯂꯥꯛꯄꯗ ꯅꯔꯩꯒꯗꯣ ꯀꯣꯟꯗꯅ ꯃꯥꯕꯨ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧꯅꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯔꯜ ꯄꯨꯝꯕ ꯅꯪꯒꯤ ꯑꯣꯏꯗꯣꯏꯅꯤꯅꯦ ꯍꯩꯃꯥ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦꯅꯦ ꯇꯥꯆꯧ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕ ꯃꯔꯜꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯩꯗꯤ ꯁꯛꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯀꯩꯁꯨ ꯄꯥꯝꯂꯣꯏꯗ ꯍꯩ ꯑꯄꯪꯕꯤ ꯑꯗꯨꯒꯤꯗꯤ ꯅꯪ ꯇꯥꯆꯧ ꯂꯩ ꯀꯔꯤꯝꯇ ꯈꯜꯂꯨ ꯑꯩꯅ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯨꯕꯗꯣ ꯃꯗꯨꯗ ꯇꯝꯂꯛꯄ ꯑꯩꯅ ꯍꯩꯖꯕ ꯀꯥꯡꯂꯣꯟ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯁꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯁꯤꯟ ꯇꯝꯕ ꯑꯣꯏꯅ ꯈꯨꯠ ꯍꯦꯛꯇ ꯊꯥꯔꯗꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯅꯪꯕꯨ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯇꯥꯔꯗꯕꯅꯤ ꯍꯣꯔꯦꯟꯁꯦ ꯃꯥ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤꯗꯅ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯈꯤꯗꯅ ꯑꯗꯨꯗ ꯃꯥꯅ ꯆꯥꯒꯗꯕꯗꯨꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯗꯕꯅꯤ ꯍꯩꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯦꯛꯇ ꯇꯧꯔꯣ ꯇꯥꯆꯧꯅ ꯍꯩꯖꯕ ꯄꯨꯝꯕ ꯅꯆꯟꯒꯤ ꯈꯜꯂꯒ ꯃꯆꯟ ꯑꯩꯒꯤ ꯌꯥꯝ ꯈꯟꯕꯤꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯁꯨꯝꯅ ꯅꯤꯃꯥꯏꯗ ꯀꯦꯡꯕꯒꯤ ꯃꯥꯏꯕꯒꯤ ꯁꯤꯟꯇꯝꯕ ꯑꯣꯏꯅ ꯆꯥꯕ ꯊꯛꯄꯗ ꯑꯃꯗꯤ ꯃꯥꯒꯤ ꯐꯤ ꯃꯆꯦꯠ ꯀꯌꯥ ꯂꯣꯟꯅ ꯂꯣꯟꯅ ꯀꯛꯍꯧꯔꯒ ꯄꯣꯠꯆꯦꯝ ꯀꯌꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯀꯦꯊꯕꯤꯒꯤ ꯃꯁꯛ ꯎꯍꯧꯗ꯭ꯔꯕꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯧꯔꯛꯂꯤ ꯀꯦꯡꯕ ꯍꯣꯏꯗ ꯂꯩꯔꯤꯈꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀꯦꯡꯕ ꯍꯣꯏꯅ ꯂꯩꯇ ꯂꯥꯏꯔꯖꯕꯁꯦ ꯎꯕꯗ ꯃꯥꯒꯤ ꯂꯧꯐꯝ ꯑꯃꯁꯨ ꯄꯤꯊꯣꯛꯇꯨꯅ ꯎꯍꯜꯂꯤ ꯃꯊꯪꯗꯅ ꯏꯪꯈꯣꯜ ꯑꯃꯁꯨ ꯄꯤꯊꯣꯛꯇꯨꯅ ꯀꯣꯏꯍꯜꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯁꯦꯜꯁꯨ ꯀꯌꯥ ꯂꯧꯊꯣꯛꯄꯤꯔꯤ ꯀꯦꯊꯕꯤꯅ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯅꯤꯃꯥꯏꯒ ꯀꯦꯊꯕꯤꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯂꯩꯖꯕ ꯃꯔꯩ ꯄꯨꯝꯕ ꯀꯣꯜꯂꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯇꯥꯅꯤꯃꯥꯏ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯒꯤꯗꯃꯛ ꯑꯗꯨꯝ ꯂꯩꯕꯤꯌꯨꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯇꯧꯔꯤꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯌꯨꯝꯒꯤ ꯏꯆꯦꯗꯨꯅ ꯈꯪꯂꯛꯂꯒ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯥꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ ꯃꯥꯁꯨ ꯂꯩꯖꯅꯤ ꯑꯗꯨꯝ ꯅꯪꯕꯨꯁꯨ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯦꯜ ꯐꯪꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯁꯅꯥ ꯑꯃꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏꯀꯣ ꯀꯨꯏꯔꯦ ꯁꯅꯥꯒ ꯁꯤꯗꯅ ꯂꯩꯔꯛꯏꯁꯦ ꯁꯥꯕꯤꯌꯨꯀꯣ ꯁꯥꯕꯤꯅꯤꯗ ꯅꯪꯒꯤꯕꯨ ꯀꯩꯒꯤ ꯁꯥꯗꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯗꯣ ꯂꯥꯛꯄꯗꯤ ꯀꯥꯎꯅꯨꯀꯣ ꯁꯅꯥꯗꯨꯒ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯝꯃꯣ ꯍꯥꯏꯅꯣ ꯍꯌꯦꯡꯗꯤ ꯅꯪꯅ ꯄꯤꯖꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯥꯎꯏꯗ ꯑꯩꯗꯤ ꯑꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯝꯃꯣ ꯑꯗꯨꯒ ꯇꯨꯡꯍꯟꯕꯤ ꯄꯪꯆꯥꯎ ꯆꯥꯎꯗꯕꯤ ꯉꯥꯗꯣ ꯑꯗꯨꯃ ꯐꯖꯅ ꯇꯧꯔꯝꯃꯣ ꯁꯦꯜꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯁꯤ ꯈꯔꯁꯤ ꯄꯥꯏꯍꯧꯔꯣ ꯀꯔꯤꯅꯣ ꯂꯩꯅꯕ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯅꯕ ꯂꯩꯕꯅ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯪꯃꯤꯟꯅꯔꯛꯄ ꯃꯔꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯄꯥ ꯃꯃꯥꯁꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ ꯅꯤꯃꯥꯏ ꯍꯜꯂꯛꯄ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯃꯣꯏ ꯇꯥꯇꯣꯟ ꯀꯗꯥꯏ ꯆꯠꯄꯤꯔꯨꯒꯦ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯤꯕꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯦꯡꯅ ꯍꯟꯖꯤꯟꯕꯤꯔꯛꯏ ꯀꯩꯗꯧꯕ ꯌꯥꯎꯕꯒꯤꯅꯣ ꯌꯨꯝꯒꯤ ꯊꯕꯛꯇꯁꯨ ꯀꯌꯥ ꯈꯣꯏꯖꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯇꯥꯇꯣꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯍꯩ ꯀꯔꯤꯒꯤꯅꯣ ꯋꯥ ꯌꯥꯝ ꯉꯥꯡꯂꯤꯗꯦ ꯍꯥ ꯀꯔꯤꯒꯤ ꯑꯩ ꯉꯥꯏꯔꯤꯅꯣ ꯆꯠꯊꯣꯛꯑꯝꯕ ꯌꯥꯗ꯭ꯔꯣ ꯀꯩ ꯀꯥꯟꯅꯕ ꯉꯥꯏꯗꯅ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ ꯃꯤꯔꯣ ꯑꯩꯅ ꯆꯠꯄ ꯆꯠꯇꯕ ꯀꯣꯏꯄꯥꯟ ꯄꯥꯟꯅꯗꯧꯕ ꯅꯠꯇꯦꯅꯦ ꯄꯥꯝꯗ꯭ꯔꯒꯅ ꯅꯄꯥꯝꯗ ꯂꯦꯝꯅ ꯆꯠꯈ꯭ꯔꯣ ꯅꯨꯄꯥꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯀꯔꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯕ ꯋꯥ ꯉꯁꯤꯗꯤ ꯇꯥꯇꯣꯟꯅ ꯍꯥꯏꯔꯕ ꯑꯗꯨ ꯀꯟꯕ ꯋꯥ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯂꯅꯣ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯤꯕ ꯑꯩꯁꯨ ꯃꯤꯅꯤ ꯇꯥꯇꯣꯟꯅ ꯆꯠꯄ ꯁꯥꯖꯠ ꯂꯤꯆꯠ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯄꯥꯟꯅꯔꯤꯕ ꯅꯆꯤꯟ ꯌꯥꯝꯅ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯣꯡꯃꯗ ꯈꯣꯟ ꯀꯟꯅ ꯉꯥꯡꯗꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯁꯤꯗꯤ ꯈꯨꯠ ꯐꯥꯎꯕ ꯊꯥꯗꯨꯅ ꯐꯨꯕꯤꯔꯤ ꯂꯥꯎꯅꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ
ꯇꯨꯝꯂꯝꯕ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯗꯣꯔꯥꯅꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯑꯇꯣꯝꯕ ꯅꯪꯅ ꯏꯃꯧꯕꯨ ꯐꯨꯔꯤꯕꯗꯤ ꯍꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯅꯦ ꯏꯃꯧꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ? ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯂꯒ ꯏꯃꯧꯗ ꯐꯨꯔꯤꯕꯗꯤ? ꯂꯝ ꯍꯦꯜꯂꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒꯤ ꯋꯥꯔꯛꯄꯅꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕꯤꯁꯤ? ꯍꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯈꯪꯂꯣꯏ ꯎꯔꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥꯅꯤ꯫ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥ ꯅꯃꯧ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯅꯃꯧ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯆꯩꯕꯤꯌꯨ ꯉꯥꯡꯕꯤꯌꯨ꯫ ꯅꯃꯧ ꯀꯔꯤꯁꯨ ꯁꯥꯎꯖꯔꯣꯏ꯫ ꯅꯃꯧꯅ ꯀꯔꯤ ꯂꯥꯟꯕꯒꯤꯅꯣ ꯌꯨꯝꯁꯤꯗꯒꯤ ꯇꯥꯇꯣꯟꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ? ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯏꯃꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯃꯧꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯀꯞꯀꯅꯨ ꯇꯣ ꯏꯃꯧꯅ ꯀꯞꯄ ꯄꯛꯆꯔꯤ꯫ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯈꯟꯕ ꯉꯝꯅꯕꯅꯤ꯫ ꯆꯥꯎꯈꯠꯇꯕ ꯏꯄꯥꯛꯇ ꯀꯧꯒꯦ ꯈꯛ ꯈꯟꯒꯅꯨ꯫ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯕꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯈꯣꯡꯊꯥꯡꯅꯤꯅꯦꯍꯦ ꯅꯪꯅ ꯊꯥꯡꯂꯤꯕꯗꯣ꯫ ꯑꯗꯣ ꯌꯦꯡꯉꯨ ꯏꯃꯧꯁꯤꯅ ꯉꯁꯥꯏ ꯃꯈꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯆꯥꯒ ꯆꯥꯗꯕ ꯃꯈꯩ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯍꯜꯂꯛꯂꯒ ꯅꯪꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯐꯔꯦ ꯆꯪꯉꯨ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯀꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯦꯊꯕꯤ ꯑꯃꯗꯤ ꯅꯤꯃꯥꯏꯒꯤ ꯃꯔꯤꯁꯨ ꯆꯦꯠꯁꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯎꯕ ꯑꯈꯪꯕ ꯃꯤꯁꯤꯡꯅ ꯉꯥꯡꯅꯕ ꯃꯤꯠ ꯅꯥꯕ ꯍꯧꯔꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯦ ꯃꯣꯍꯤꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯅꯤꯃꯥꯏꯕꯨ ꯉꯥꯡꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏ ꯑꯇꯣꯝꯕ ꯊꯣꯛꯂꯛꯑꯣ ꯂꯥꯎ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦꯅ ꯂꯥꯛꯑꯕꯅꯤ꯫ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯏꯃꯨꯡꯒꯤ ꯏꯖꯠꯄꯨ ꯀꯔꯤꯝꯇ ꯌꯦꯡꯗꯕ꯫ ꯍꯩꯃꯥ ꯏꯅꯝꯃ ꯑꯌꯨꯛꯁꯤꯗ ꯀꯩ ꯂꯩꯔꯒꯦ? ꯑꯗꯨꯛ ꯐꯤꯡꯅ ꯐꯤꯗꯥꯁꯨ ꯑꯝꯇ ꯌꯥꯎꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯂꯩꯕꯥꯛ ꯂꯩ ꯏꯅꯝꯃ ꯏꯃꯨꯡꯗ ꯆꯪꯉꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯂꯩꯈꯤꯕ꯭ꯔꯥ? ꯃꯥ ꯂꯩꯔꯗꯤ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ꯫ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏꯁꯨ ꯑꯃꯠꯇ ꯌꯦꯡꯗꯕ꯫ ꯏꯃꯨꯡꯁꯤꯕꯨ ꯃꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯅꯔꯤꯕ ꯏꯃꯨꯡꯅꯤ꯫ ꯃꯥꯅ ꯃꯤꯒꯤ ꯃꯆꯥ ꯍꯜꯂꯛꯄꯤꯗꯨꯒ ꯀꯣꯏꯅꯗꯅ ꯂꯩꯔꯦꯅ ꯂꯩꯀꯥꯏꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ꯫ ꯏꯃꯥꯏꯁꯨ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ ꯍꯥꯏꯕ ꯃꯥꯕꯨ? ꯏꯅꯝꯃ ꯑꯩꯒꯁꯨ ꯏꯃꯥ ꯄꯥꯕꯨꯡꯒꯁꯨ ꯉꯥꯡꯅꯔꯤꯕꯁꯦ ꯐꯅ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯏꯀꯥꯏꯗꯅ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯝꯃ꯫ ꯅꯤꯃꯥꯏꯅ ꯀꯔꯤꯅꯣ ꯏꯆꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀ꯭ꯋꯥꯛ ꯇꯧꯅ ꯈꯣꯡꯂꯤꯁꯤꯕꯣ ꯀꯔꯤ ꯂꯩꯔꯒꯦ? ꯑꯩ ꯊꯕꯛ ꯊꯦꯡꯉꯤ ꯁꯠ ꯍꯥꯏꯌꯣ ꯍꯥꯏꯗꯧ ꯋꯥꯗꯣ꯫ ꯀꯔꯤꯒꯤ ꯊꯕꯛ? ꯇꯣꯛꯑꯣ ꯊꯕꯛꯀꯗꯣ꯫ ꯀꯔꯤꯅꯣ ꯑꯇꯣꯝꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯂꯣ? ꯍꯥ ꯌꯥꯝꯅ ꯑꯊꯨꯕꯗ ꯅꯪ ꯇꯧꯔꯤꯕꯗꯣ ꯇꯣꯛꯑꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯆꯦꯟꯊꯒꯗꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯇꯌꯥꯏꯁꯨ ꯅꯪ ꯀꯣꯟꯁꯤꯟꯅꯕ ꯇꯜꯂꯦꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯗ꯭ꯔꯦꯗꯅ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯗꯕꯅ ꯐꯔꯕꯅꯤ꯫ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯕ ꯋꯥ ꯉꯥꯛꯇ꯫ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯔꯤ꯫ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯗꯤ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩ ꯊꯦꯡꯉꯦ ꯊꯕꯛ ꯏꯆꯦ ꯂꯩꯍꯧꯈꯣ꯫ ꯍꯦ ꯑꯇꯣꯝꯕ ꯉꯥꯏꯈꯣꯅꯦꯍꯦ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ? ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯣ? ꯑꯩꯅꯦ ꯏꯅꯝꯃ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ꯫ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ꯫ ꯏꯃꯨꯡꯁꯦ ꯃꯥꯕꯨ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯋꯥꯈꯜꯅ ꯃꯁꯥꯁꯤꯡꯁꯦ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯃꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯆꯠꯂꯣ ꯅꯐꯤ ꯍꯣꯡꯂꯣ꯫ ꯃꯥꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡꯗꯣ ꯃꯥꯏꯕ ꯇꯝꯃꯨꯕꯅꯤ꯫ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯄꯨꯛꯃꯥꯡ ꯍꯦꯛ ꯃꯥꯡꯂꯤꯗꯀꯣ꯫ ꯏꯅꯝꯃ ꯑꯣꯏꯕ ꯑꯣꯏꯒꯗ꯭ꯔꯅꯦ? ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯆꯠꯇꯨꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯃꯥꯏꯕ ꯇꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯅꯥꯎꯒꯤꯁꯤꯕꯨ ꯏꯕꯦꯝꯃ ꯃꯥꯒꯤꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤꯗꯣ ꯂꯥꯌꯦꯡꯕꯁꯨ ꯋꯥꯒꯗꯧꯔꯤꯗꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯆꯥꯕꯗ ꯊꯛꯄꯗ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯒꯤ ꯁꯤꯟꯇꯝꯕ ꯑꯁꯤ ꯁꯣꯝꯒꯤ ꯏꯅꯥꯎꯁꯤꯗ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯤꯟꯇꯝꯕꯗ ꯊꯥꯈꯤꯕ ꯄꯣꯠꯁꯦ
ꯂꯥꯌꯦꯡꯗꯨꯅꯁꯨ ꯄꯥꯛ ꯐꯕ ꯀꯧꯕ ꯂꯩꯇꯦꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯁꯦ ꯄꯥꯝꯕꯒꯤ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯂꯩꯅ ꯑꯣꯖꯥ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯊꯥꯖꯗꯦꯕꯣ ꯏꯕꯦꯝꯃ ꯑꯇꯣꯞꯄ ꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯃꯥꯒꯤꯁꯦ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯀꯣ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯆꯥꯛ ꯊꯣꯡꯂꯤ ꯃꯪꯅ ꯃꯪꯅ ꯃꯩꯅꯥꯛꯇꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯀꯅꯥ ꯎꯍꯟꯗ ꯇꯩꯊꯣꯛꯆꯔꯤ ꯁꯨꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯅꯨꯃꯤꯠꯇꯨ ꯅꯤꯃꯥꯏ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯦꯊꯕꯤ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯇꯥꯅꯤꯃꯥꯏ ꯏꯕꯥꯅꯤꯁꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯕꯁꯤ ꯑꯗꯣ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨꯕꯨ ꯁꯥꯔꯛꯂꯕ꯭ꯔꯣ ꯁꯥꯕ ꯂꯣꯏꯕꯗꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯄꯤꯒꯦꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯤ ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ ꯁꯤꯕꯤꯒꯦ ꯑꯌꯥ ꯍꯩꯃꯥ ꯌꯥꯝꯅ ꯐꯖꯩꯌꯦ ꯁꯤꯗꯤ ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ ꯑꯁ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅ ꯑꯩꯕꯨ ꯐꯥꯕꯤꯗꯀꯣ ꯍꯦꯔꯥ ꯑꯩꯅ ꯅꯪ ꯐꯥꯏ ꯍꯥꯏꯗꯨꯗꯤ ꯐꯖꯗꯦꯗ ꯅꯪꯅꯁꯨ ꯏꯔꯥꯡ ꯑꯗꯨꯝ ꯍꯧꯔꯛꯏꯗꯨꯕꯨ ꯍꯩꯃꯥ ꯍꯣꯏ ꯂꯛꯅꯕꯅꯦ ꯁꯣꯝꯗꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯅꯤꯃꯥꯏ ꯍꯜꯂꯛꯇꯕꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯅꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯗꯤ ꯀꯞꯂꯤ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯥꯜꯒꯨꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛꯁꯨ ꯂꯥꯛꯂꯝꯃꯤ ꯑꯁ ꯏꯇꯥꯎꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯨꯝꯗꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝꯒ ꯈꯪꯗ꯭ꯔꯦ ꯗꯣꯔꯦꯟꯅ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯗꯤ ꯃꯥ ꯍꯟꯗꯍꯜꯂꯛꯈꯤꯁꯅꯨ ꯊꯥꯔꯤꯛꯅ ꯂꯩꯕꯥꯛ ꯂꯩ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯀꯞꯄꯅꯨꯁꯤ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯅꯣꯏ ꯏꯅꯝꯃꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯁꯥꯎꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯍꯟꯖꯔꯛꯀꯅꯤꯕ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯤꯃꯥꯏꯅ ꯀꯦꯊꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯤꯃꯥꯏꯅ ꯃꯥꯁꯦ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯗꯣꯔꯥꯅꯤꯅ ꯏꯁ ꯀꯔꯤ ꯏꯃꯧ ꯑꯃ ꯂꯩꯅ ꯂꯩꯅ ꯃꯊꯣꯡ ꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯔꯛꯂꯤꯕ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯂꯩꯖꯩ ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪꯒꯤ ꯍꯥ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯩꯃꯅ ꯑꯃꯨꯛ ꯌꯥꯝ ꯉꯝꯃꯤꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗꯗꯧꯅ ꯏꯅꯥꯎ ꯑꯄꯪꯕꯁꯦ ꯐꯥꯔꯤꯕ ꯃꯁꯤ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯏꯅꯝꯃ ꯂꯥꯛꯑꯣ ꯑꯝꯇ ꯐꯨꯔꯨꯁꯤ ꯃꯁꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯁꯨꯝꯆꯤꯠ ꯄꯨꯔꯛꯑꯣ ꯁꯨꯝꯆꯤꯠꯅ ꯀꯜꯂꯒ ꯇꯥꯟꯈꯤꯁꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯐꯨꯗꯕ ꯍꯧꯔꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯠ ꯀꯞꯄꯤ ꯂꯩꯕꯥꯛ ꯂꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯇꯥꯛꯂꯨꯗꯨꯅ ꯂꯥꯛꯄ ꯇꯟꯖꯥ ꯍꯦꯛ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯅ ꯈꯔꯗꯤ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞꯂꯝꯃꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨ ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯃꯅꯦꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝꯐꯝ ꯑꯃ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ ꯗꯣꯔꯦꯟ ꯑꯃꯗꯤ ꯗꯣꯔꯥꯅꯤ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯅꯤꯃꯥꯏꯒꯤ ꯃꯤꯡꯗ ꯂꯩꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯄꯥꯟꯕꯤꯔꯝꯃꯤ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯃꯧ ꯂꯩꯕꯥꯛ ꯂꯩꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩ ꯃꯆꯥ ꯑꯅꯤꯒꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯡꯗ ꯇꯥꯗꯅꯕ ꯁꯦꯟꯅꯗꯨꯅ ꯃꯆꯥ ꯑꯅꯤꯒ ꯂꯩꯔꯝꯃꯤ ꯃꯆꯥꯁꯤꯡꯁꯨ ꯆꯥꯎꯕ ꯁꯔꯤꯛ ꯐꯥꯔꯛꯂꯤ ꯃꯥꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯔꯤ ꯃꯆꯥ ꯑꯅꯤꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤ ꯂꯩꯕꯥꯛ ꯂꯩ ꯉꯁꯤꯁꯨ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯝꯕ ꯂꯃꯟ ꯈꯨꯝꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯈꯨꯟ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯂꯩꯕꯥꯛ ꯂꯩꯅ ꯅꯨꯡꯁꯤꯗ ꯍꯦ ꯄꯨꯟꯁꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ ꯃꯇꯝ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯇꯝ ꯀꯌꯥꯗꯣ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯆꯦꯡ ꯇꯛꯐꯝꯁꯤꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯈꯥꯔꯤ ꯂꯕꯨꯛ ꯐꯥꯡꯗꯨꯅ ꯍꯜꯂꯛꯀꯦ ꯈꯥꯔꯤ ꯂꯕꯨꯛ ꯄꯥꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦꯀꯣ ꯅꯤꯡꯁꯤꯡꯕꯗ ꯉꯥꯏꯍꯧꯔꯦ ꯉꯁꯤꯁꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦꯗꯣ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯌꯨ ꯊꯝꯕꯤꯔꯝꯗ꯭ꯔꯦꯗꯣ ꯁꯦꯠꯅ ꯈꯥꯏꯅꯅ ꯂꯥꯞꯅꯕ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯑꯣꯏꯔꯤꯗꯣ ꯅꯪꯇꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯦꯜꯂꯛꯈꯤꯕꯅꯤ ꯑꯣꯏꯒꯅꯤ ꯑꯩ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ
ꯈꯥꯡꯂꯤ ꯉꯁꯤꯁꯨ ꯆꯩꯅꯥꯁꯤ ꯈꯥꯡꯈꯤꯒꯅꯤ. ꯃꯆꯥꯅꯨꯄꯥꯅ, ꯏꯃꯥ, ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯂꯥꯛꯎ, ꯏꯃꯨꯡꯗ ꯐꯝꯃꯨ ꯂꯥꯛꯎ. ꯏꯆꯟꯅ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯦꯕ. ꯍꯩꯃꯥ, ꯏꯆꯥ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯆꯠꯅꯤꯕ. ꯏꯃꯥꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦꯗꯅ. ꯅꯆꯟꯅ ꯀꯔꯤ ꯃꯊꯦꯜꯕꯨ ꯊꯣꯡꯍꯧꯒꯦꯅꯦ? ꯀꯣꯕꯤ ꯂꯩ ꯊꯣꯡꯉꯦ ꯍꯥꯏꯔꯤ ꯏꯃꯥ. ꯏꯃꯥ, ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯆꯥ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯤꯛꯊꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯑꯊꯣꯏꯕꯅꯤ ꯄꯨꯝꯅꯃꯛꯇꯒꯤ. ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯤ. ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯋꯥꯈꯜꯁꯤꯅ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ. ꯅꯄꯨ ꯅꯕꯣꯛꯀꯤ ꯆꯥꯛꯂꯦꯟ ꯀꯠꯄ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ. ꯅꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯛꯄꯅꯤ. ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ. ꯏꯃꯥ, ꯇꯥꯆꯧ, ꯂꯥꯛꯑꯣ, ꯆꯥꯛ ꯊꯤꯔꯝꯃꯦ, ꯆꯥꯛ ꯆꯠꯊꯣꯛꯂꯁꯤ. ꯑꯩꯁꯨ ꯉꯁꯤꯗꯤ ꯖꯒꯣꯏ ꯇꯝꯕꯗꯣ ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯉꯟꯇꯥ ꯆꯠꯇꯣꯏꯅꯦ. ꯍꯩꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯔꯨꯔꯁꯤ. ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤꯀꯣ. ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯃꯆꯥ ꯑꯅꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ. ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯔꯒ ꯃꯆꯥ ꯑꯅꯤꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯀꯌా ꯂꯩꯔꯕꯁꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯤꯡꯂꯤ. ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯃꯥꯏ ꯀꯦꯊꯕꯤꯗꯒꯤ ꯂꯧꯅꯗꯨꯅ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯤꯕ ꯃꯤꯁꯛ ꯑꯣꯏꯔꯛꯏ. ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯨꯁꯨ ꯆꯥꯡ नाꯏꯅ ꯆꯠꯇꯕꯗꯒꯤ ꯀꯛꯊꯠꯄꯤꯈ꯭ꯔꯦ ꯁꯔꯀꯥꯔꯅ. ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯂꯝꯗ꯭ꯔꯦ, ꯀꯦꯊꯕꯤꯁꯨ ꯑꯗꯨꯃꯉꯥꯏ. ꯅꯤꯃꯥꯏꯅ, ꯑꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯏꯁꯤꯡ ꯈꯤꯠꯇꯗꯤ ꯊꯛꯀꯦꯗꯅ. ꯈꯧꯅꯥꯎꯒꯁꯦ ꯈ꯭ꯔꯛ ꯈ꯭ꯔꯛ ꯀꯪꯂꯤꯅꯦ ꯅꯪꯕꯨ. ꯍꯣ, ꯆꯪꯂꯒ ꯑꯗꯨꯝ ꯀꯜꯂꯒ ꯊꯛꯄꯤꯔꯛꯑꯣ. ꯑꯩꯁꯨ ꯉꯝꯗ꯭ꯔꯦ. ꯀꯅꯥꯅꯕꯨ ꯏꯁꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯅꯪꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯁꯤꯈꯤꯕꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯤꯗ ꯁꯨꯃꯥꯏꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ. ꯅꯪꯁꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ. ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯦ. ꯅꯪꯅ ꯅꯁꯥꯗꯣ ꯈꯔ ꯀꯜꯂꯤ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ. ꯅꯨꯡꯁꯤꯔꯛꯏꯗ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯗꯣ. ꯄꯦꯟꯗꯦꯗ ꯑꯣꯟꯊꯣꯛꯅ. ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯍꯦꯛ ꯂꯩꯇꯦꯗꯀꯣ. ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣ, ꯌꯥꯝꯅ ꯅꯨꯡꯁꯤꯔꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯍꯨ 8ꯃꯨꯛ ꯈꯥꯔꯤ ꯅꯪ ꯎꯕꯗ. ꯁꯦꯜꯁꯨ ꯊꯣꯛꯇꯕ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯈꯥꯡꯂꯤ ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯐꯪꯖꯕ ꯆꯩꯅꯥꯅꯤ ꯈꯜꯂꯒ. ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ, ꯃꯤꯒꯤ ꯃꯔꯜꯕꯨ ꯀꯜꯂꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯇꯥꯛꯅꯤꯡꯂꯤ ꯋꯥꯔꯤ ꯑꯁꯤꯅ.